mayambu ahan maktada warina chomgi maikidagi ikok no na taram no shari ekhoina ngasi police story wari ma miyam gi damakta khudol tamjanaba ekhoina puduna lakjari tabirasi warina chomna pujarka police story wari da nupi macha amagi naheba khonjel ayuki matam oire adubu bimol tumba hokol ka matam masida masa matomta matha sabadona yam nungaitaba mong mato amda leiri mamana su ngalingegi matamda ma bakhtolomlabani adubu tumsit phadab haigadra magi mangda uriba kayadugi nungaitaba singamadi charang khoirang naba kayadra bimol ase mitsing bangamdabani mitsinglakpadani masa matomta matha yamna sariba amuksu akiba kayama phawriba ngaktang phamung asida mana phamtadana wakhan kayama khali kaino ne aina uriba mangasibo mamangda sigumase amukta phawba udabani aduga ngasi uriba yamatam thirba akiba singadana karino nupi macha adubu aina khalubagira aigi mangda mabu uribsine karigino ta kumargi hotel da su chattaba khara kuire nupi macha angang adubu phatanungda gari gari thokpa janone as ai bulangtak nakreda asumna bimolase charang khurangna ba mong mataw amada leiri mama amuk changlai macha nupana mangnaga leiba mataw sita mama nasu amuk su bimol singalami bimol hawatkhre aduga yumgi thabaksing man mateng pang yosilli magi su tawgada thabaksing losilli aduga numit asigi nungthin numidang ngarumgi matamdani makhoi lekai digi maga yama toina puliba sarat ase maga unai sarat bimol harami ngasidi khun machada nghaktang haidosudana sarat su chaning chining leramba kariga bimol adum harakpada yam harawrami hoine yaine ai su chattaba kuire nangona chalu sira hadun haigadoromini as tanchap chare adu aikhoiga hana toina punmi imanabado machu pukisira bimona yarande purugumse ta kumardu hotel phamdabu su yamna kuire chayolami helamale adu phamra phamdabri yengboina adum chaluseba asumna makhoi ani se wakhal ama toina manaduna magi cycle tongnare aduga labuk lambi ma langadabani khun macha hariba lekai si bimol khoi sar khoigadi yam lapnadi lekai se hek yengmadasu yam nungsiba lekai yamsu oire labuk lambi mi yamna sangna lalaga yum kun kun tharomda taba lekai matek ama khangni ta kumarga hotel da bimol sarat yam toina lakhi makhoisu inkhalakpanina mi khara punbada adum karigumbada yu khara thakpasi mangai yamna ka hena kanna ngauduna ngausinaba mi singdam tanati ta kumarga hotel da makhoi yam toina lakhrabani adubu handak matam khara sel amarom se ta kumarna ai hotel se matam khara lepli habadagi makhoi lakhitabani kari maram gidamak lepkhibano kari gidamak hotel to kitabano habagi wahangdi makhoina su hangkide makhoi anina asum lakpana ta kumar khoigi mi yamna ta dab lekai se yausilakle ngasi di maina ga laktabane makhoni yusilak matam sichu numita silak matam oibana yamna mammi bimona makhoigi lerak phawbi yaba atopa thongal ama lebadaine matam asida sarat na khumi as chumna chalasida yausi yogadore adum thojilai makhoi lerak asengna changsilai adubu changsilakpa makhoni yusilak matambadi hanaga manadaba mong mato amkhak urami ta kumar gi yumda karino haba matam asida makhona sum changsilakpada makhoi gi sumang asida mandop ama khallaga leiribase makhona khara laptang nadum urare maisu laktabanina lem amani thalag leiriba aduga sumang asida su mi khara phamlaga leiribase makhoina urami mataw si ubada makhoi ani sidi yam ngakre kari tawba yarabano haduna nghaktang khalli tanja sida lerak asida nupam su chalai madu chalakpado tanek chanana sarat na hangi kainumta hangeba ta kumar khoi sumangda mandop khaliba mi khara tilibsibu kari tawba yawge haduna hangi matam asida nupa adu pakhum kari mata pide makhoi anida ngahak mun yelaga le aduga nupa aduna tamna hari nakhoi ani lekai sigi mi natamale bimona khomi natte asom khunjaw dagini nupa adun makhomi ta kumar gi masunupi thambal tombi na malebado nahal leidre wadu haraka matamdani bimolase ha magi masunupi apikpi thambal tombi habido karamna sarasu yam ngaklibani nupa adun khomi karamano khangdida lai ongnabani haibra kaino changhaidabda changlui habra mabuk ka tu kang khatuna handakse lai khurumbo doctor da satpo yamna tokhibani adubu kan ngamkidre yamnu sikraba isam cham angangni
ꯕꯤꯃꯣꯜ ꯊꯋꯥꯏ ꯆꯥꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯕꯤꯃꯣꯜꯅꯁꯨ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯌꯨ ꯊꯛꯄ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯕ ꯑꯉꯥꯡꯅꯤ꯫ ꯕꯤꯃꯣꯜ ꯍꯦꯛ ꯂꯥꯜꯂꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅꯁꯨ ꯀꯀꯥ ꯀꯀꯥ ꯍꯥꯗꯨꯅ ꯑꯗꯨꯝ ꯆꯪꯂꯛꯏ꯫ ꯕꯤꯃꯣꯜꯅꯁꯨ ꯅꯨꯡꯁꯤ ꯍꯥꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯌꯦꯟ ꯑꯇꯥꯎꯕꯁꯦ ꯑꯗꯨꯝ ꯄꯤꯕꯤꯕꯅꯤ꯫ ꯃꯥꯅꯁꯨ ꯍꯔꯥꯎꯅ ꯆꯥꯖꯩ꯫ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯍꯩꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯇꯥ ꯀꯨꯃꯥꯔꯅ ꯍꯣꯇꯦꯜ ꯇꯧꯈꯤꯗꯕ ꯀꯌꯥꯁꯤꯗꯤ ꯃꯁꯨ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤꯕ, ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯗꯕꯅꯤ ꯍꯥꯏꯕ ꯀꯌꯥ ꯑꯁꯤ ꯕꯤꯃꯣꯜ ꯑꯃꯗꯤ ꯁꯔꯠꯅ ꯈꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯑꯝꯃꯤ꯫ ꯕꯤꯃꯣꯜꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯗꯨ ꯅꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯂꯥꯛꯑꯝꯒꯅꯤ, ꯁꯔꯠꯁꯨ ꯂꯥꯛꯑꯝꯒꯅꯤ꯫ ꯀꯔꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯁꯨ ꯃꯈꯣꯏꯅ ꯍꯪꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏꯅ ꯃꯇꯝ ꯈꯔ ꯑꯁꯤ ꯂꯥꯛꯈꯤꯗꯕꯅꯤ꯫ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯦ ꯕꯤꯃꯣꯜ, ꯁꯔꯠ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯇꯝꯅ ꯆꯪꯏ꯫ ꯕꯤꯃꯣꯜ ꯑꯃꯗꯤ ꯁꯔꯠ ꯌꯥꯝꯅ ꯇꯣꯏꯅ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯑꯣꯏꯕꯅꯤꯅ ꯇꯥ ꯀꯨꯃꯥꯔꯅꯁꯨ ꯃꯈꯣꯏꯕꯨ ꯈꯪꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯃꯥꯡ ꯑꯗꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯒꯤꯗꯤ ꯇꯥ ꯀꯨꯃꯥꯔ ꯑꯁꯤ ꯄꯪꯀꯗ ꯀꯞꯈꯠꯂꯛꯏ꯫ ꯃꯥꯒꯤ ꯃꯁꯨꯅꯨꯄꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯑꯁꯤ ꯀꯟꯅ ꯀꯟꯅ ꯀꯞꯈꯠꯂꯛꯏ꯫ ꯃꯄꯨ ꯀꯨꯃꯥꯔꯅ ꯀꯞꯅ ꯀꯞꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯏꯁꯨꯇꯣꯝꯕꯤ, ꯅꯪꯅ ꯇꯣꯏꯅ ꯇꯣꯏꯅ ꯁꯣꯜꯂꯝꯕ ꯀꯀꯥꯁꯤꯡꯗꯣ ꯉꯁꯤꯗꯤ ꯂꯥꯛꯑꯦ꯫ ꯉꯁꯤꯗꯤ ꯅꯪ ꯃꯈꯣꯏꯗꯒꯤ ꯌꯦꯟ ꯑꯇꯥꯎꯕ ꯂꯧꯔꯔꯣꯏꯗ꯭ꯔꯣ? ꯂꯥꯛꯑꯣ ꯏꯁꯨꯇꯣꯝꯕꯤ, ꯃꯈꯣꯏ ꯂꯥꯛꯑꯦ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯇꯦꯟꯊꯥꯅ ꯀꯞꯂꯛꯄ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯕꯤꯃꯣꯜ ꯑꯃꯗꯤ ꯁꯔꯠꯁꯨ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯃꯈꯣꯏꯁꯨ ꯀꯟꯅ ꯀꯟꯅ ꯀꯞꯄꯤ꯫ ꯕꯤꯃꯣꯜꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯑꯁꯨꯝꯅ ꯊꯋꯥꯏ ꯆꯥꯛꯄ ꯅꯤꯡꯉꯝꯗꯅ ꯀꯞꯄꯁꯤ ꯌꯥꯎꯗ꯭ꯔꯤ, ꯁꯔꯠꯁꯨ ꯌꯥꯎꯗ꯭ꯔꯤ꯫ ꯃꯈꯣꯏꯁꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯄꯜꯂꯒ ꯃꯈꯣꯏꯅ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯃꯥꯒꯤ ꯐꯣꯇꯣ ꯑꯃꯁꯨ ꯊꯝꯂꯤ꯫ ꯐꯣꯇꯣ ꯑꯁꯤ ꯌꯦꯡꯗꯨꯅ ꯕꯤꯃꯣꯜꯗꯤ ꯄꯪꯀꯣꯟꯗ ꯀꯣꯜꯂꯤ, ꯑꯗꯨꯒ ꯀꯞꯄꯅꯁꯨ ꯀꯩꯅꯣꯝꯃ ꯇꯧꯈꯤ꯫ ꯃꯥꯅ ꯍꯦꯟꯅ ꯀꯞꯂꯤꯕ ꯍꯦꯟꯅ ꯆꯥꯛꯂꯤꯕꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯁꯤ ꯃꯪꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯪꯗꯗꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯋꯥꯕ ꯁꯛꯐꯝ ꯑꯃꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃꯁꯨ ꯃꯉꯣꯟꯗ ꯎꯍꯜꯂꯝꯃꯅꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯈꯔ ꯁꯈꯤꯅꯥ ꯈꯔ ꯄꯤꯔꯝꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯕ ꯀꯌా ꯑꯁꯤꯗ ꯃꯥꯅ ꯍꯦꯟꯅ ꯅꯤꯡꯉꯝꯗꯕꯅꯤ, ꯍꯦꯟꯅ ꯆꯥꯛꯄꯅꯤ꯫ ꯀꯞꯄꯤ, ꯐꯅ ꯀꯨꯏꯅ ꯃꯈꯣꯏ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯇꯥ ꯀꯨꯃꯥꯔꯗ ꯕꯤꯃꯣꯜ ꯑꯃꯗꯤ ꯁꯔꯠꯅ ꯀꯔꯝ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯁꯤ ꯑꯗꯨꯝ ꯍꯪꯕ ꯍꯧꯔꯛꯏ꯫ ꯇꯥ ꯀꯨꯃꯥꯔꯅ ꯋꯥꯔꯤ ꯈꯔ ꯇꯝꯕ ꯍꯧꯔꯛꯏ꯫ ꯅꯈꯣꯏꯅ ꯅꯣꯡꯃ ꯅꯃꯥꯟꯅꯕ ꯑꯃꯒꯔ ꯀꯩꯅꯣ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇꯣ, ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯅꯤ꯫ ꯑꯩꯒꯤ ꯏꯁꯨꯁꯦ ꯃꯅꯤꯡꯂꯣꯝꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯅꯣꯝ ꯃꯅꯤꯡꯗ ꯂꯦꯞꯍꯧꯏ ꯍꯥꯏꯗꯨꯅ ꯏꯁꯨ ꯑꯁꯤꯅ ꯄꯥꯈꯠꯅ ꯀꯞꯅ ꯀꯞꯅ ꯇꯝꯃꯛꯏ꯫ ꯑꯩꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯏꯁꯨ ꯑꯁꯤ ꯊꯦꯝꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯁꯨꯔꯛꯄꯗꯒꯤꯅꯤ ꯏꯁꯨꯁꯦ ꯆꯥꯛꯁꯨ ꯆꯥꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯕꯨꯛ ꯑꯁꯤꯗꯤ ꯄꯪꯀꯪꯗ ꯀꯪꯈꯠꯂꯛꯏ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯆꯣꯏꯔꯣꯟ ꯌꯥꯝꯅ ꯂꯣꯜꯂꯤ, ꯀꯔꯤꯒꯨꯝꯕꯗꯅ ꯀꯤ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕꯗꯁꯨ ꯑꯩꯉꯣꯟꯗ ꯀꯟꯅ ꯀꯣꯜꯂꯒ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯏꯁꯨ ꯑꯁꯤꯒꯤ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯔꯛꯄ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ꯫ ꯃꯥꯒꯤꯁꯦ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯧꯈꯤ, ꯌꯦꯡꯈꯤ꯫ ꯌꯦꯡꯅ ꯗꯣꯛꯇꯔꯁꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯀꯔꯤꯃꯇ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯑꯣꯏꯈ꯭ꯔꯤꯁꯤꯅꯤ꯫ ꯕꯤꯃꯣꯜ ꯑꯃ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤꯕꯨ ꯂꯩꯈꯤꯗ꯭ꯔꯕ꯭ꯔꯥ? ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯀꯨꯃꯥꯔꯅ ꯈꯨꯝꯃꯤ, ꯃꯔꯥꯏꯕꯛ ꯊꯤꯕ ꯏꯁꯨꯅꯤ꯫ ꯃꯃꯥꯁꯨ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯦ, ꯃꯄꯥ ꯑꯗꯨꯁꯨ ꯍꯌꯦꯡ ꯌꯧꯔꯛꯂꯒꯅꯤ꯫ ꯃꯆꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯋꯥ ꯑꯅꯥ ꯀꯔꯤꯃꯇ ꯊꯤꯗꯅ ꯃꯃꯥꯟꯅꯕ ꯑꯃꯅꯤꯒ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯈꯤꯕꯅꯤ꯫ ꯅꯥꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯩꯅ ꯂꯥꯌꯦꯡꯕ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯃꯄꯥꯗ ꯄꯥꯎ ꯄꯤꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯣꯡ ꯊꯤꯔꯕ ꯃꯇꯝꯗꯅꯤ ꯑꯩꯅ ꯃꯄꯥꯗ ꯄꯥꯎ ꯄꯤꯔꯤꯕ꯫ ꯈꯪꯗꯦ, ꯃꯄꯥ ꯑꯗꯨꯅꯁꯨ ꯃꯆꯥꯕꯨ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯥꯅ ꯊꯣꯔꯛꯂꯒ ꯑꯣꯏꯒꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯑꯩ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯨꯃꯥꯔꯅ ꯋꯥꯔꯤ ꯀꯌꯥ ꯑꯁꯤ ꯇꯝꯂꯤ꯫ ꯀꯀꯥ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯀꯧꯖꯔꯝꯕ ꯑꯉꯥꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯅ ꯕꯤꯃꯣꯜ ꯑꯃꯗꯤ ꯁꯔꯠ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯐꯔꯝꯃꯤ꯫ ꯇꯥ ꯀꯨꯃꯥꯔꯒꯤ ꯌꯨꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯃꯈꯣꯏ ꯌꯥꯝꯅ ꯊꯦꯡꯂ ꯐꯥꯎꯕꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫
wari kaya ama saduna makhoi gi awabadsu mateng pangani haduna wari kaya ama linadi nungai ta wari kaya ama nuksi bawa kaya ama tamnari makhoina mapam masidagi yumda hallage haduna thulok matam se pung 10 khare hele Bimol Sharat makhoi ani se cycle in thorai ngasi di makhoi gi lerek asi yamna mami ngasai mai mut kibududagi makhata na hojik phaw mai lakri makhoina thulok matamda Sharat harami as tude lomda ngaking thoshra wadu harakpada Bimona kari guna hangi Sharatna farta dawni amadu asidi mi leitaba khotpa yawbanina lerek sida mi la sunungai teba law asuma ka choseba asumna makhoi ani tude lomda mapan thosi haduna lakpani turem na pan yawre matam masida Sharat asomna kalamada mapan thoi tanjasti Bimola se nupi macha du wakhanju khalli aduga matom tisu machin dis murmum soli hojik sibu tamnaba lai thokpa ama hauраbrane asumna khallaga leiri asumna khallaga leiri ngai mahangna yengliba magi mai thongpham mai ge do wapan pareng ama hauri masigi wapalamsu adom yengli nuksisu adom silakpagi wa pambi singase kharkhadi haidi nomli masigi tanja sidani wapal sigi marak lomda yamna hainadaba khonjel amakhak Bimona taba hori khonjel lu tabda Bimola se yamna ngakna madi yamna muni yengi mai ge yadomda kainu ne kari ma kono sibo magi torchlight amadi yauri torchlight tu puthoi aduga wapal domna kapsinda matamda mangal aduna hek phangma matam sida wapal adugi manung lomda karigumba amakhak mangal aduna phangma matamda chatkibagi mong mato se Bimona uri sidi kaino amukshu yamna ngakna muni yengmani panthade magi marup Sharat pu Bimona kawi Sharat amukti laune haduna phingna kawi Sharat chensilei kedore tu yung asomda kaino changre haduna mana torchlight tu kapsilaga mana ugiba maigai mapa adomda maman bisida kuttinu tai Sharat su yamna muni yengi adubu makhata na khonjel tarakpa amadi ukiba saktam adugi manaba mong matawsing ukide nuksi chitpagi wa masasing matolomda hairibsing adubudi oi Sharat su yamna muni yenglaba tungda asidi kaisum leiteda kari ukige kari jangkhige haduna mani yamna ngakna hangi Bimol mitpham hongde aduga machindadi wa ngangli kainom lekrine kainom changkrine haduna adum hai Sharatna as wathi tawnuse pungchu 12 tagadore chalasilaw mainaga laktabane mamna mammasida nangna wase pangai da hai gelakanu yarse chalasilaw haduna makhoise amukhna lerek adugi machilom mukhi ani se karai karak matamda ta kumar khoigi makhoigi thongal thongma pa se amuk yorare masigi mapa si yoruk matamdadi Bimbolda mangon ahan buna khonjel se amuk makhata na hatarakpani ta kumar khoigi thongal thongma se su adum kharasui wada natana yengdo pamising atopa kaubilya pamising su adum marang kain haurari masidani Bimon manakongda mana tab oidibra natraga kaka haina koramba yama toina tab khonjel ase amuk tari aduga magi momono nokpa khonjel dusu Bimon gina kongna takre khonjel ase manakti yamna na taramlaga adum khara laptakna chatkibagi khonjel amadi Bimona tahauri khonjel ado hek taba matam sida Bimol ase masa swai lawi thambal tombi haduna makse yamna ngakna kauduna munni yengi magi matawodu ubda Sharatna kedore kari amak tore Bimona kasumnate kainoma sum mamanabagi matawosida Sharat yamna singnei ngasaisu turen mapanda wapallama uba matam sida torchlight kapsinuna kainoma leire haiba aduga amukshu leikhidraba nupi macha si thongal ta kumar ko thongan no pa si yoba matam dasu Bimona yam ngakpagi mong mataw khara mataw sida Sharat yamna singnei Sharatna kupthana kedorabano kari ubano hayuse se amta hayoba Bimona khomi aigina kongnara aigi wakhanna khangde leikhidraba angang nupi macha adugi khonjel aduga mana nok siengkhibagum aigi tunglonda asumna tamna wadu harka matamda Sharat su adum ki phori as leikidab sungarang nan ta phari adukumba akibu wadu harkanuse law chalasi law ba haduna ani se cycle du thorasi haduna
ꯃꯈꯣꯏ ꯑꯅꯤ ꯁꯥꯏꯀꯜ ꯇꯣꯡꯈꯠꯅꯔꯦ ꯑꯗꯨꯒ ꯊꯧꯕ ꯍꯧꯏ꯫ ꯈꯨꯟ ꯃꯆꯥꯁꯤ ꯂꯥꯟꯊꯣꯛꯇ꯭ꯔꯤ ꯂꯥꯟꯊꯣꯛꯀꯗꯕ ꯈꯔ ꯋꯥꯠꯂꯤ ꯂꯩꯔꯛ ꯑꯅꯤ ꯍꯨꯝꯗꯤ ꯂꯥꯟꯊꯣꯔꯛꯂꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯕꯤꯃꯣꯜꯒꯤ ꯁꯥꯏꯀꯜ ꯑꯁꯤ ꯌꯥꯟꯕꯗꯧꯅ ꯐꯥꯕꯗꯧꯅ ꯆꯦꯜꯂꯣ ꯍꯥꯏꯕ ꯏꯌꯥꯃꯨꯛ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯁꯥꯏꯀꯜꯗꯨ ꯑꯃꯨꯛ ꯈꯥꯝꯃꯤ꯫ ꯃꯥꯅ ꯁꯥꯏꯀꯜꯗꯨ ꯈꯥꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕ ꯁꯔꯠꯅ "ꯀꯩꯗꯧꯔꯦ? ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ?" ꯕꯤꯃꯣꯜ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ ꯇꯣꯔꯆꯂꯥꯏꯠꯇꯨ ꯄꯤꯠ ꯄꯤꯠ ꯀꯥꯞꯄꯤ꯫ ꯕꯤꯃꯣꯜꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯉꯛꯄ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔꯗꯨ ꯇꯧꯕꯁꯤꯗ ꯁꯔꯠꯇꯤ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯏ꯫ ꯁꯔꯠꯅ ꯌꯥꯝꯅ ꯉꯛꯅ ꯑꯃꯗꯤ ꯀꯤꯅ "ꯑꯁ ꯀꯩꯗꯧꯔꯕꯅꯦ ꯍꯥꯏꯕꯅꯤ? ꯅꯪꯅ ꯃꯔꯝꯁꯨ ꯑꯃꯠꯇ ꯍꯥꯏꯗꯦ, ꯅꯪꯅ ꯇꯧꯕ ꯅꯇꯧ ꯑꯗꯨꯅ ꯍꯦꯟꯅꯕꯨ ꯀꯤꯈ꯭ꯔꯦ꯫ ꯁꯤ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯕꯅꯦ ꯍꯥꯏꯕꯅꯤ?" ꯕꯤꯃꯣꯜ ꯑꯁꯤ ꯐꯥꯎꯕꯗ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ꯫ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯃꯥꯒꯤ ꯃꯤꯠꯐꯝ ꯑꯁꯤ ꯀꯣꯏꯍꯣꯡ ꯍꯣꯡꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯉꯥꯛꯇꯪ ꯌꯦꯡꯂꯝꯕ ꯇꯥꯔꯕꯁꯨ ꯁꯔꯠꯅ "ꯆꯠꯂꯁꯤ ꯆꯠꯂꯁꯤ" ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯕꯗꯒꯤ ꯑꯅꯤ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯁꯥꯏꯀꯜ ꯊꯧꯅꯕ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯕꯤꯃꯣꯜꯒꯤ ꯍꯦꯛ ꯇꯨꯡꯃꯛꯇꯗ ꯁꯥꯏꯀꯜ ꯃꯅꯤꯡꯂꯣꯝꯗꯅꯤ ꯈꯣꯡꯊꯥꯡ ꯃꯈꯣꯟ ꯈꯔ ꯇꯥꯈꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯃꯥꯅ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯧꯗ꯭ꯔꯦ ꯑꯃꯨꯛ ꯌꯦꯡꯉꯤ, ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯔꯠꯅ "ꯅꯪ ꯂꯩꯍꯧꯔꯣ ꯌꯥꯔꯦ, ꯀꯔꯤ ꯃꯔꯝꯅꯣ ꯍꯥꯏꯕꯁꯨ ꯇꯥꯛꯇꯦ, ꯅꯪꯅ ꯀꯣꯏꯌꯦꯡꯗꯤ ꯌꯦꯡꯉꯤ, ꯑꯩ ꯍꯩꯅꯗ꯭ꯔꯦ, ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯕꯤꯃꯣꯜꯁꯨ ꯇꯨꯡ ꯏꯜꯂꯒꯦ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯒꯦ ꯑꯃꯨꯛ ꯇꯧꯏ꯫ ꯃꯇꯝ ꯑꯁꯤꯗ ꯊꯧꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯇꯒꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯃꯅꯤꯡ ꯑꯣꯟꯊꯣꯛꯏ, ꯇꯣꯔꯆꯂꯥꯏꯠꯇꯨ ꯀꯥꯞꯄꯤ꯫ ꯑꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯥꯒꯗꯤ ꯈꯔ ꯂꯥꯞꯅꯔꯤ꯫ ꯈꯔ ꯂꯥꯞꯇꯛꯅ ꯏꯋꯥꯡ ꯋꯥꯡꯕ ꯁꯛꯇꯝ ꯑꯃꯈꯛ, ꯃꯉꯣꯟꯗꯒꯤ ꯈꯔ ꯂꯥꯞꯂꯕꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯩꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯕꯤꯃꯣꯜꯅ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯃꯣꯜ ꯑꯁꯤ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯇꯣꯔꯆꯂꯥꯏꯠꯇꯨꯅ ꯀꯥꯞꯁꯤꯜꯂꯕꯗ ꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯤ ꯑꯃꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯒꯤꯗꯤ ꯈꯔ ꯍꯦꯟꯅ ꯋꯥꯡꯕ ꯁꯛꯇꯝꯅꯤ꯫ ꯕꯤꯃꯣꯜ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯃꯤꯠ ꯑꯁꯤ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯈ꯭ꯔꯦ꯫ ꯀꯔꯤꯅꯣ? ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯃꯥꯟꯅꯕ ꯁꯔꯠꯇꯤ ꯈꯔ ꯂꯥꯞꯅ "ꯅꯪ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ? ꯅꯪ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯄꯗꯒꯤ ꯕꯤꯃꯣꯜꯁꯦ ꯃꯈꯥ ꯇꯥꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ, ꯃꯍꯥꯛ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯁꯥꯏꯀꯜ ꯂꯦꯡ ꯃꯥꯟꯅꯅ ꯊꯧꯃꯤꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯆꯠꯄ ꯃꯇꯝꯗ ꯕꯤꯃꯣꯜ ꯑꯗꯨꯝ ꯃꯪꯉꯤ, ꯃꯃꯥꯟꯅꯕ ꯁꯔꯠꯇ ꯋꯥ ꯑꯃꯇ ꯍꯥꯏꯗꯣꯛꯇꯦ꯫ ꯁꯔꯠꯅꯗꯤ ꯁꯥꯏꯀꯜ ꯊꯧꯃꯤꯟꯅ ꯊꯧꯃꯤꯟꯅ ꯋꯥ ꯌꯥꯝꯅ ꯍꯥꯏ꯫ "ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯦ, ꯅꯪꯅ ꯎꯔꯤꯕꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯦ." "ꯑꯁ ꯈꯟꯒꯅꯨ ꯀꯩꯗꯧꯔꯒꯦ? ꯑꯗꯣ ꯉꯁꯥꯏ ꯅꯪꯅ ꯎꯕꯗꯨ ꯀꯔꯤꯅꯣꯕ?" "ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯈꯨꯟ ꯃꯆꯥꯁꯤ ꯂꯥꯟꯊꯣꯔꯛꯂꯕꯅꯤ." ꯕꯤꯃꯣꯜꯅ "ꯈꯪꯗꯦꯅꯦ, ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯀꯔꯤꯒꯤꯅꯣ ꯈꯔ ꯎꯏ." ꯁꯔꯠꯅ "ꯀꯩꯁꯨꯝ ꯑꯣꯏꯔꯝꯃꯣꯏ, ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯤ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯇꯥꯕ, ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯪꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯜꯂꯨꯕꯗꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯔꯦꯁꯦ, ꯑꯩꯈꯣꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯁꯤꯅ ꯑꯩꯁꯨ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯌꯧꯔꯦ, ꯑꯩ ꯂꯩꯍꯧꯔꯒꯦ, ꯑꯗꯣ ꯌꯨꯝ ꯌꯧꯅꯕ ꯐꯖꯅ ꯆꯠꯂꯣ, ꯍꯌꯦꯡ ꯉꯟꯅ ꯄꯨꯜꯂꯁꯤꯀꯣ" ꯍꯥꯏ꯫ ꯕꯤꯃꯣꯜꯁꯨ ꯍꯔꯝꯂꯒ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯁꯦ ꯑꯗꯨꯝ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯕꯤꯃꯣꯜꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯅꯤ ꯁꯥꯏꯀꯜꯗꯒꯤ ꯃꯥꯒꯤ ꯀꯨꯝꯊꯔꯦ, ꯑꯗꯨꯒ ꯈꯣꯡꯅ ꯇꯞꯅ ꯏꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯆꯪꯐꯝ ꯃꯆꯤꯜ ꯑꯗꯣꯝꯗꯒꯤ "ꯀꯀꯥ ꯀꯀꯥ" ꯍꯥꯏꯗꯨꯅ ꯀꯧꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯕꯤꯃꯣꯜꯅ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯕꯤꯃꯣꯜꯁꯦ ꯁꯥꯏꯀꯜ ꯏꯟꯈꯠꯀꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯇꯨꯡ ꯍꯟꯅ ꯇꯣꯔꯆꯂꯥꯏꯠꯇꯨ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯕꯤꯃꯣꯜ ꯀꯤꯕꯅ ꯃꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ꯫ ꯀꯩꯅꯣ? ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯥꯕ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯎꯔꯤꯁꯤ ꯀꯩꯅꯣ? ꯑꯁ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯄꯟꯊꯗ꯭ꯔꯦ, ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯏꯟꯈꯠꯂꯤ, ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯐꯥꯎꯕ ꯆꯥꯕ ꯆꯪꯗꯕ ꯃꯈꯩ ꯃꯍꯥꯛꯁꯦ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯃꯥꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯒ ꯂꯩꯈꯤ꯫ ꯐꯩꯖꯨꯞ ꯁꯨꯞꯆꯤꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ꯫ ꯀꯩꯅꯣ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯈꯨꯟ ꯃꯆꯥꯁꯤꯕꯨ ꯂꯥꯏ ꯊꯣꯛꯂꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯁꯤꯅ ꯁꯤꯔꯤꯕ ꯃꯑꯣꯡ ꯃꯇꯧ, ꯃꯥꯅ ꯁꯤꯈꯤꯕꯁꯤꯗ ꯀꯔꯝꯕ ꯈꯨꯁꯤ ꯑꯣꯏꯕꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯑꯀꯤꯕꯒꯤ ꯃꯇꯧ ꯈꯔ ꯎꯔꯤꯕꯁꯤꯕꯣ? ꯕꯤꯃꯣꯜ ꯂꯩꯇꯥꯗ꯭ꯔꯦ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ, ꯑꯗꯨꯝ ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯕꯨ ꯐꯨꯝꯕꯪꯅꯕꯗꯧꯅ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯪꯂꯒ ꯂꯩꯔꯤꯉꯩ ꯃꯃꯥ ꯆꯠꯂꯛꯏ꯫ ꯃꯃꯥꯅ "ꯏꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯕꯤꯃꯣꯜ ꯑꯁꯤ ꯏꯄꯥ ꯄꯥꯈꯠꯄꯗꯧꯅ ꯃꯥꯅ ꯋꯥ ꯈꯨꯝꯃꯛꯏ꯫ ꯃꯃꯥꯅ "ꯀꯩꯗꯧꯔꯦ? ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯕꯤꯃꯣꯜ ꯃꯃꯥꯅ ꯀꯧꯔꯤꯕꯗꯣ ꯑꯇꯣꯞꯄ ꯑꯃꯅ ꯀꯧꯕꯩ ꯈꯟꯗꯨꯅ ꯃꯥꯅ ꯀꯤꯔꯨꯕꯅꯤ꯫ ꯃꯃꯥ ꯑꯣꯏꯔꯝꯕꯗꯨꯗ ꯕꯤꯃꯣꯜꯅ "ꯀꯩꯁꯨꯝ ꯅꯠꯇꯦ ꯏꯃꯥ." ꯃꯃꯥꯅ "ꯀꯔꯤꯒꯤꯅꯣ ꯅꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯄꯗꯧꯅ ꯇꯧꯔꯤꯕꯗꯤ? ꯌꯨꯝꯗ ꯍꯜꯂꯛꯂꯕꯗꯤ
ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯜꯂꯝꯕ ꯌꯥꯗꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯁꯦ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈꯤꯕꯅꯤ꯫ ꯕꯤꯃꯣꯜ ꯉꯁꯥꯏ ꯃꯥꯅ ꯐꯤꯡꯅ ꯆꯪꯂꯛꯂꯤꯕꯗꯣ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯐꯥꯎ ꯀꯧꯔꯝꯕꯒꯤꯅꯤ꯫ ꯕꯤꯃꯣꯜ, ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ? ꯋꯥꯈꯜ ꯑꯁꯦ ꯌꯥꯝꯅ ꯈꯜꯂꯤ, ꯆꯣꯔꯣꯟ ꯌꯥꯝꯅ ꯂꯣꯜꯂꯤ꯫ ꯏꯈꯤꯕ ꯀꯌꯥ ꯑꯁꯤꯅ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯕ ꯐꯥꯎꯗ꯭ꯔꯕ ꯕꯤꯃꯣꯜ ꯑꯁꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯝꯊꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯍꯥꯛ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯕ ꯅꯠꯇꯦ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ ꯕꯤꯃꯣꯜꯒꯤ ꯃꯪꯂꯥꯟꯗ ꯑꯃꯨꯛꯀꯁꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯑꯃꯨꯛ ꯎꯔꯛꯏ꯫ ꯃꯃꯥꯡꯗ ꯕꯤꯃꯣꯜꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ, ꯑꯉꯥꯡ ꯑꯗꯨꯅ ꯅꯣꯛꯈꯤꯕ, ꯃꯉꯣꯟꯗ ꯀꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯎꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤ ꯑꯁꯤꯕꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏꯅꯔꯤꯕ ꯁꯨꯃꯥꯡ ꯃꯆꯤꯗ ꯐꯤ ꯑꯉꯧꯕ ꯁꯦꯠꯂꯒ ꯂꯦꯞꯄꯒꯨꯝꯕ, ꯑꯗꯨꯒ ꯊꯥꯖꯗꯕ ꯃꯤ ꯑꯁꯤꯕ ꯄꯣꯠꯂꯣꯏꯐꯝꯒꯤ ꯃꯪ ꯃꯅꯥꯛꯇ ꯂꯦꯞꯂꯝꯕꯒꯨꯝꯕ, ꯆꯥꯎꯔꯕ ꯏꯁꯤꯡꯒꯤ ꯄꯥꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯃꯗ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯔꯝꯕꯒꯨꯝꯕ, ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯕꯤꯃꯣꯜꯒꯤ ꯃꯪꯂꯥꯟ ꯑꯁꯤꯗ ꯑꯗꯨꯝ ꯎꯏ꯫ ꯕꯤꯃꯣꯜꯅ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯑꯧꯔ ꯆꯠꯀꯅꯨ ꯑꯗꯨꯗ ꯆꯠꯀꯅꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯑꯁꯤ ꯈꯥꯝꯃꯤ ꯃꯪꯂꯥꯟ ꯑꯁꯤꯗ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯌꯥꯗꯦ, ꯑꯗꯨꯝ ꯂꯥꯞꯅ ꯆꯠꯈꯤ꯫ ꯕꯤꯃꯣꯜꯅ ꯃꯥꯕꯨ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯕꯁꯤ ꯄꯥꯛ ꯌꯧꯕ ꯉꯝꯗꯦ꯫ ꯈꯤꯇꯪꯗꯤ ꯌꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯌꯧꯕꯗꯤ ꯉꯝꯂꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯈꯨꯠ ꯑꯁꯤꯗ ꯃꯥꯅ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯆꯤꯟ, ꯃꯥꯒꯤ ꯃꯌꯥ ꯑꯁꯤ ꯏꯁꯥꯡ ꯁꯥꯡꯉꯤ, ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯕꯤꯃꯣꯜꯒꯤ ꯃꯈꯨꯠ ꯑꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯂꯒ ꯍꯥꯏꯗꯠꯂꯛꯏ꯫ ꯃꯪꯂꯥꯟꯅꯤ꯫ ꯕꯤꯃꯣꯜ ꯃꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨ ꯐꯥꯎꯕꯁꯤꯗ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯁꯤ ꯇꯥꯏꯕꯪ ꯐꯥꯎꯗꯣꯔꯛꯂꯦ꯫ ꯃꯥꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯦꯛꯇ ꯃꯁꯥꯁꯤ ꯆꯣꯡꯕ ꯍꯧꯏ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯃꯥ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯀꯩꯗꯧꯔꯦ ꯍꯪꯉꯤ꯫ ꯕꯤꯃꯣꯜ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯃꯈꯨꯠꯅ ꯃꯥꯒꯤ ꯃꯁꯝꯁꯤ ꯍꯨꯒꯠꯂꯒ ꯑꯀꯣꯏꯕꯗ ꯃꯃꯤꯠ ꯑꯁꯤꯅ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯇꯧꯔꯤ꯫ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕ ꯃꯆꯥ ꯑꯁꯤꯕꯨ ꯃꯃꯥꯅ ꯍꯨꯃꯥꯡ ꯇꯩꯊꯣꯛꯄꯤꯗꯨꯅ, ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ? ꯀꯔꯤ ꯑꯃ ꯎꯔꯦ? ꯕꯤꯃꯣꯜ ꯃꯃꯥꯗ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯑꯣ, ꯃꯪꯍꯥ ꯅꯨꯡꯉꯥꯏꯇꯕ ꯎꯔꯨꯔ ꯃꯥꯜꯂꯦ ꯏꯃꯥ꯫ ꯃꯃꯥꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯖꯅ ꯇꯨꯝꯃꯨꯁꯦ, ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯈꯔ ꯇꯧꯕꯤꯒꯁꯦ꯫ ꯃꯆꯥꯁꯦ ꯊꯦꯝꯗꯨꯅ ꯇꯨꯝꯍꯜꯂꯤ꯫ ꯑꯍꯜꯁꯤꯡꯒꯤ ꯍꯥꯏꯅꯕ ꯃꯇꯨꯡ ꯏꯟꯅ ꯀꯥꯡꯈꯜ ꯆꯤꯊꯦꯛ ꯃꯔꯤꯗ ꯃꯃꯥꯅ ꯃꯇꯤꯟ ꯁꯤꯠꯇꯣꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯁꯦ ꯐꯖꯅ ꯇꯨꯝꯃꯨꯀꯣ, ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯕꯅꯤ꯫ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯒꯅ ꯅꯪ ꯄꯥꯕꯨꯡꯒꯤ ꯊꯥꯡꯒꯣꯜ ꯑꯃ ꯂꯩꯕꯗꯣ ꯑꯩ ꯄꯨꯔꯛꯈꯤ꯫ ꯃꯣꯅꯥꯛ ꯃꯈꯥꯗ ꯊꯝꯂꯕꯁꯨ ꯃꯪꯍꯥ ꯅꯨꯡꯉꯥꯏꯇꯕ ꯎꯕꯅꯆꯤꯡꯕꯗ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯐꯩ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨ ꯄꯨꯔꯛꯎꯔꯥ? ꯕꯤꯃꯣꯜꯅ ꯌꯥꯔꯅꯤ ꯏꯃꯥ꯫ ꯏꯃꯥꯅ ꯀꯥꯡꯈꯜ ꯆꯤꯊꯦꯛ ꯃꯔꯤꯗ ꯇꯤꯟ ꯁꯤꯠꯇꯣꯛꯄꯤꯔꯕꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ, ꯑꯩ ꯇꯨꯝꯃꯒꯦ꯫ ꯕꯤꯃꯣꯜ ꯑꯃꯨꯛ ꯇꯨꯝꯍꯧꯔꯦ꯫ ꯃꯃꯥ ꯆꯠꯈ꯭ꯔꯦ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯪꯂꯥꯟ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯕꯤꯃꯣꯜ ꯎꯔꯛꯏ꯫ ꯃꯥꯅ ꯎꯔꯤꯕꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯇꯕꯨꯅꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯃꯨꯛ ꯎꯔꯤꯕꯁꯤꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯀꯥ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯕꯤꯃꯣꯜꯅ ꯇꯥꯕꯅꯤ꯫ ꯀꯣꯟꯅ ꯊꯪꯗ ꯕꯤꯃꯣꯜꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯁꯤꯒꯤ ꯍꯦꯛ ꯐꯛꯂꯥꯡꯒ ꯇꯥꯏꯅꯕ ꯊꯣꯡꯅꯥꯎ ꯑꯁꯤꯗꯁꯨ ꯒꯣꯔꯣ ꯈꯣꯠꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯪꯂꯥꯟ ꯑꯁꯤꯗ ꯎꯕꯅꯤ꯫ ꯑꯗꯨꯝꯅ ꯈꯣꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯕꯤꯃꯣꯜꯁꯦ ꯑꯃꯨꯛꯀ ꯃꯤꯠ ꯁꯤꯡꯏ꯫ ꯕꯤꯃꯣꯜ ꯎꯔꯤꯕ ꯑꯀꯤꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁ ꯑꯩ ꯇꯨꯝꯃꯔꯣꯏꯗ, ꯐꯝꯂꯒ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗꯁꯨ ꯑꯃꯨꯛ ꯃꯍꯥꯛꯁꯦ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯋꯥꯀꯤꯡ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯆꯦꯜꯂꯤ꯫ ꯃꯍꯥꯛꯅ ꯋꯥꯀꯤꯡ ꯆꯦꯜꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗꯅꯤ ꯂꯝꯕꯤꯗ ꯃꯥꯅ ꯇꯥꯃꯣꯖꯥꯎ ꯊꯦꯡꯅꯕꯁꯦ꯫ ꯇꯥꯃꯣꯖꯥꯎ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯃꯣꯜꯅ ꯇꯥꯃꯣꯖꯥꯎ ꯅꯠꯇ꯭ꯔꯣ? ꯅꯣꯡꯃ ꯁꯔꯠ ꯑꯩꯈꯣꯏ ꯈꯨꯟ ꯃꯆꯥꯗ ꯐꯝꯃꯤꯟꯅꯕꯗꯣ꯫ ꯑꯃꯖꯥꯎ ꯕꯤꯃꯣꯜꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯣ, ꯃꯥꯅꯦ, ꯑꯩꯗꯤ ꯁꯛꯄꯨ ꯀꯌꯥ ꯈꯪꯉꯨꯗ꯭ꯔꯦꯅꯦ, ꯁꯔꯠꯄꯨꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯀꯧꯅ ꯉꯥꯡꯅꯕꯅꯤꯅ ꯈꯪꯕ꯫ ꯅꯪꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯅꯈꯣꯏꯕꯨ ꯈꯨꯟ ꯃꯆꯥꯗ ꯆꯠꯂꯤꯕ꯭ꯔꯥ? ꯕꯤꯃꯣꯜ ꯈꯨꯝꯃꯤ꯫ ꯉꯔꯥꯡ ꯆꯠꯂꯨꯏ ꯇꯥꯃꯣꯖꯥꯎ꯫ ꯑꯩꯈꯣꯏꯁꯨ ꯆꯠꯇꯕ ꯆꯌꯣꯜ ꯑꯃꯒꯤ ꯆꯥꯡ ꯍꯦꯜꯂꯝꯂꯒꯅꯤ꯫ ꯉꯔꯥꯡ ꯆꯠꯂꯨꯕꯗꯗꯤ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯝꯂꯤꯅꯦ꯫ ꯑꯃꯨꯖꯥꯎꯅ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯑꯕ? ꯇꯥ ꯀꯨꯃꯥꯔꯒꯤ ꯃꯁꯨꯅꯨꯄꯤ ꯑꯩꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯂꯨꯅ ꯇꯧꯖꯕ ꯑꯉꯥꯡ ꯑꯃ ꯂꯩꯅꯤ꯫ ꯃꯃꯤꯡꯁꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯀꯧꯕꯅꯤ꯫ ꯃꯥꯒꯤꯗꯤ ꯃꯃꯥꯁꯨ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ, ꯃꯄꯥꯁꯨ ꯂꯥꯡꯐꯩꯗ ꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ꯫ ꯉꯔꯥꯡ ꯑꯩꯁꯨ ꯄꯥꯎ ꯇꯥꯔꯛꯄꯅꯤ꯫ ꯑꯉꯥꯡꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤꯃꯛ ꯁꯨꯔ ꯃꯥꯜꯂꯦ ꯃꯍꯥꯛ ꯂꯩꯇꯕ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯃꯨꯖꯥꯎ ꯑꯁꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟ ꯂꯩ꯫ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯦ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯉꯨꯗꯨꯅ ꯇꯧꯏ꯫ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗꯤ ꯕꯤꯃꯣꯜꯅꯗꯤ ꯈꯪꯗꯦ꯫ ꯕꯤꯃꯣꯜꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯇꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯃꯥꯡꯗ ꯆꯠꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯎꯁꯤꯡ ꯑꯁꯦ ꯐꯖꯅ ꯈꯪꯕꯁꯨ ꯌꯥꯕꯅꯤ꯫
angang adu naaba sayola marom khare hela male mamang da nong mubdi chatpa matam da mana matam khare di ai hotel lep khini habgi pawdu harakhiba adu dagi akhoi su adum makhata na hangmu dabani ngarang chalubdadi adum na chathiba thodo ado orambani tamajau khangdin he makhoi gi lekai ase lai thokpra tamna ra kanam stowi akhoi na ngarang halakka matam da su as yama chathiba akiba thodo khara su thoi yamna khoirang na amadi langtakna bimona pawru tami adubu tamliba pawsing adu tab matam asida abujau ase tumin magi mai thong mai ngakasi kadom num leibaduna tawri bimolna amakasu makha tari tamujau angang dugi sireba khusido lai ugnabri haibe kinum su haine mabuk ka chikang khale haine sakti karimata chadana pukse pangkang da khalakpani hai adugo choiro lonba aki bu wasu yamna ngangi haduna moi mapuna su hari tamujau se nakalam thatulamadagi ha lai ugnabneba is kamai tori janone lekai dubu lai tin fattaba kari leibjarane tamujawna hairiba mana hanglibu hangase khangdaba chabigi mong mato umri tawri adabu bimona di khangde bimondi isam chamna mana ngarang chatlubada mamanaba sarat makhoi ani na ukhiba thengna ki bathorok singi maramda su wari sari nupi machadun lekhidabigi mong mato kaya ami pausu mana tamle ngayaktang wari saraba tungda bimona ai sarat khore chalugi tamujaw nomu tanja charabadi amuk thengnasi asumna haramlaga bimol chakhirami bimolna chakraba tungda amujau se bimolna chakhiba magi adubu munni yelaga lihori aduga magi machindagi soli karino angang da oina palaba aina tawkiba thabangna ama aduga khudong thibna nupi macha tu taraba karam toribno side amujawna ngayaktang magi machindagi choiro londuna amadi singnabagi mieng ama yengduna manu wa kaya ma hajari amuksu mana soli amujau aigona singnarabadi awaba tajagi sitani nangna numitugi nangna ibi kaiba pikiba nangna aigona tokiba nongna tawodugi mahai phoni miyamgi thabak torabadi miyamgi su apama khara khangadabani kumar hojikti aigona singnabagi mahai phon nangna phangjabani asumna hairamlaga amujau se chakhirami asomdana bimolam ri sarat wari sane wari sanaba matamda saranna bimona harami ngarangi nangi akiba kaya ama tawbado ngasidi farabra bimona komi kadaidagi phabanoda as adungai khoni aina ngasai na khoida lakku matamda tamujawdo masu thingni tamujawga nangadi tamujawna di myam hani ekhoisu ama thangni kamai nabani tinaino sarana komi o aiga maga tinaba natida ekhoigi kakama hojikpudi wakhan choduna ngaung leido maga hana moini tinabani aduda sum ekhorum da sungai ta lakpado aduda su aiga dum khangnagi bani kaunagi bani yam chambani he misu koi koi dabani punmu syam nungai bani bimoldi amujawsi hana mamang da pakna punmanate nahan nongma makhoina ta kumagi da chalubada pulubdu mangai bimol na maharami ado nuka kagi hojik kari film leidige mabu wakhan tarak pangamani habinga moi habra sarana khumi as kari haigadabun khangde amuk wakhan tare na tawni tabaga mahauba amuk tarakani amuk hauba magi sibu sahaidaba thaidaba adum masai su yu ganja khara pamududa henjilubadagi tawrimnu su hai karino chapchap haiba ngamdre hojikpudi yumda leite asomda puduna layeng libani hadana torisini khara lerega wakhan tarabani hadana mung lakani hek yum jiropaga adum magi mong matawdo nini humni ki waramda dum tawbini as asi wari toksise mana wakhal soiraga naraga leiba matamdasu tamujawna magi mateng yamna pagmani yam swabibani adudagi tamujawga igasu adum punkre adum hojikti thakpusa hawsu khara tawbisini nokphe tawna khumakpani wari asiga marak thalaga amku swade khangdine ta kumargi yumna tariba khudong thiba lai tamnaba lai thokpa as amaronda mase khalrudi yamna kibajani amaronda su karimata leite su pangai haine ado nupi macha adugi asti numitadi akoi chaluse kari no akoi su ngamjaba khara adum piruseba ani adu wakhal amata maladuna haduna hainari matam masida makhoi gi sumangda mi ama lakduna kauri koroliba khonjel adu taba matam masida imungda leiriba bimolam disarat ase ngaktang kanana ma kore haduna tai saranadi khonjel adu khangmadagi
तामुजाव मालिने तामुजाव खोंजेननि हादुना मा हाना थोखि सुमांग लेपक लेरमलिबदो अमुजाव ओरमे ए तामुजाव काखलो लाओ इमुंग चंगसे असुमना इमुंग पुसले मखोय पुन्ना फामिनै वरि साने तामुजाव से ngasai mana chakhiba tarbasu bimona chakhiba maige etumda mase tumindra lakhibani aduga yumasi gi akoibadasu mase lumduna makhoi gi wari se kari kari saribaduna haduna tarambajani asumna makhoina sariba wari sing adudi aduma lumlaga tarangmani habadi makhoi anina khangbanate wari sanai hainari wari mathang mathang sanaba matamda amujauna charatta nakhoi ka kadabu yumda karam kan lakani haige mabu chi kadai da leiribno haduna hangi matam se sarna komi ash ai huti kadai da leibno haba khangde layeng magi pu khibni habde khangi a tamujaw ko paw phana dabra amujaw na komi ai de phana debo wa du harakpada amujaw se ngyaktang tumin lekhirami aduga wa ma hari a na lamuk ai su yawbnu amada ai chaluba phaminaba kumar habdo magi masu nupi ma leite habdu bu kamai kamai tawbnu ni nakoi chaladi ai su yawgidana horen bu nakoi chakadrani Syarat amadi bimona khumi ngarang chalure ngasi de chakadaba mande haduna hai aduba amujawna ngasi chalusini aisu mafum du pham yawrubani na angang nupi macha ma nang he kaunaba nupi macha du natrane haduna bimol di yelka hari bimona mani yamnu sikrab ngangni magi wari sik ni singlak matamda adum pilangi amujawn hai adudi horen aisu yawge ekoi chalusi haduna haini asumna numit asigi numdang waramgi matamda makhoi ahum ase puna lai amujawdi magi masa asi khangdanaba magi masa ase lotpadona tawi mamai asida phi ama yesili man yelba phi ase lok khara thungi opulla phuncheli haduri yelibni haduna makhoi lakminaba matam matami asumna hojikti khun maja asi yorko matamadi numit tare chalai aduga mayam amachu phamnaramli magi mathang mathang adum chatnagi bisu yawre Takumar makhoi punna phaminaduna wari mathang mathang adum linari tamnari Takumarna masunupiti thenakhiba awaba tamthiraba sathiraba thodok singadugi maramda wari liri tari wari singadu atai phamliba singa su taba matam asida adum kapne bimolam ri sara chukabe aduga amujawdi wari singa se taaduna yamna munna yengli Takumarna di amujaw se phi khumani na masi kanano haibase khangde thodok singadugi maramda wari liba losilakla tungdi Takumana ibungo nakhoi ani budi toina lakni na khangi asongi ama lakni basidi mama cha si mama ji phi khara khumbasida kanano haiba khangdre matam sida amujawna phat khumi ai lo khara thungbagini adum angang sing siga adum punmani ai nong musu lakhrabani da haduna mana khumi bimona sari kaka ekhoi nong ma lakpadi yawkhrabani madu lo khara thungi hadu nungai ten phi khumbani yawna phaba ekhoi gi budi ama thakni loinaba punmadi yam nungai bani ka khoi asti desu yam ngana lakani ekhoi ningam jaba kharasu kaka gi mateng pangdini ko haduna yam nungai bodi ka yam sari asumna numidangi pung nipan makhairom tarka matamasi phawba makhoi phamli thambal tumbi nupi macha adugi mapabung suthorokle mapabunga bimol sarat aduga tamujaw makhoi puna sakhangna halle wari khara sanai mapabung dusu yamna kabi makhoina mi atai leraktraba badi matam thingilaba matam asida ekoi chalagi haduna tholakya haduna hek toba matam asidani mandok khalibasigi jingga mata ase kari sulaitana haudong chema dona dang makhol ase makhoi punna taba hori amajawdi kari gumba sakina khare piribase adum khangi adubu masu mayamar asida yamnak pusaduna karino haduna masu choli bimol mato osidi yamnaki sarasu yamngai masidagi makhoi myam sina to sa pit pit kaptuna kari leibano haduna yengi amuksu si haduna makhoina tali adu phawda adum chenba dongdang tawbagi makholase yama toina tari masidagi Takumana sai karimata kiganu ko karimata waganu haudong natrabasu aikhoina su amai batai leiba situ hanglabani angang asi khusi asina oribra khangdre magi sorat yawdir phawdi kariguma mathi phonga kharadi tawba yai haduna hai karimata khanganu ko atai nakhoida heno waba khudong thibdi karimata tarose nakhoisu yamna ki borabdi lengnaba tawro haduna hai masidagi makhoi ahum ase tholi thorokka matamnasu thangal machinda karigumba khudam changdam khara adum ulai adum tori
ꯍꯧꯔꯤꯕ ꯎ ꯋꯥ ꯌꯦꯡꯗꯧ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯔꯨꯝꯗ ꯇꯦꯡꯊꯥꯕ ꯇꯞꯅ ꯇꯞꯅ ꯅꯥꯍꯦꯕ ꯑꯃꯨꯛꯁꯨ ꯀꯞꯄ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯄ ꯈꯣꯡꯊꯥꯡ ꯃꯈꯣꯟ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯕ ꯍꯧꯔꯛꯏ꯫ ꯉꯁꯤꯗꯤ ꯁꯔꯠꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯉꯔꯥꯡꯗꯤ ꯕꯤꯃꯣꯜꯅ ꯌꯥꯝ ꯀꯤ ꯍꯥꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯈꯤꯕꯗꯨ ꯊꯥꯖꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯁꯈꯤꯅꯥ ꯃꯌꯥꯝ ꯑꯁꯤꯅ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯃꯨꯖꯥꯎꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯃꯨꯖꯥꯎꯅꯕꯨꯗꯤ ꯍꯥꯏꯔꯤ, ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨꯗ, ꯑꯁꯨꯃꯥꯏꯅ ꯃꯤ ꯂꯩꯇꯕ ꯇꯧꯕꯁꯦ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯅꯤ, ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨꯁꯦ, ꯆꯠꯁꯤ ꯂꯥꯎꯁꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯣꯡ ꯊꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯣꯝꯗ ꯊꯣꯛꯂꯛꯄ ꯍꯧꯏ꯫ ꯂꯩꯔꯛ ꯑꯁꯤꯒꯤ ꯅꯥꯀꯟ ꯅꯥꯀꯟ ꯌꯥꯝꯅ ꯁꯨꯏ, ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ꯫ ꯃꯈꯣꯏꯅ ꯂꯩꯔꯛ ꯑꯁꯤꯒꯤ ꯃꯆꯤꯟ ꯃꯦꯟꯔꯣꯠ ꯑꯁꯤ ꯇꯥꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯈꯤꯅꯥ ꯈꯔꯗꯤ ꯑꯗꯨꯝ ꯄꯤ꯫ ꯈꯨꯗꯝ ꯆꯥꯡꯗꯝ ꯈꯔꯅ ꯑꯗꯨꯝ ꯃꯈꯣꯏꯕꯨ ꯌꯦꯠꯇꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯕꯗꯨꯅ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯂꯩꯔꯛ ꯃꯆꯤꯜ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯈ꯭ꯔꯦ, ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯕꯤꯃꯣꯜ ꯑꯃꯗꯤ ꯁꯔꯠꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯖꯥꯎꯗꯤ ꯑꯀꯤꯕ ꯀꯔꯤꯃꯠꯇ ꯐꯥꯎꯗꯦ꯫ ꯑꯃꯨꯖꯥꯎ ꯂꯥꯛꯄꯁꯤꯗ ꯃꯊꯤ ꯐꯣꯡꯂꯤꯕ꯭ꯔꯥ ꯇꯧꯔꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯕꯤꯃꯣꯜ ꯑꯃꯗꯤ ꯁꯔꯠꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯦꯟꯔꯣꯠ ꯑꯁꯤꯗꯕꯨ ꯌꯧꯔꯕꯗꯤ ꯑꯃꯗꯤ ꯈꯨꯜ ꯃꯆꯥ ꯑꯁꯤꯗꯕꯨ ꯂꯥꯟꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯏ꯫ ꯑꯗꯨꯕꯨ ꯊꯧꯅ ꯇꯥꯜꯂꯛꯄꯒꯨꯝꯕ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯁꯥꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯔꯦ꯫ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗꯅ ꯀꯔꯤꯃꯠꯇ ꯂꯩꯇꯕ꯫ ꯑꯗꯨꯒ ꯈꯣꯡꯊꯥꯡ ꯃꯈꯣꯟ ꯈꯣꯟꯖꯦꯜꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯕ, ꯁꯥꯊꯤꯅ ꯀꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏꯒꯤ ꯈꯨꯟ ꯃꯆꯥꯁꯦ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯥꯏꯀꯜ ꯊꯧꯅ ꯕꯤꯃꯣꯜꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯇꯨꯡꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯆꯦꯜꯂꯛꯈꯤꯕ ꯁꯛꯇꯝꯁꯨ ꯎꯔꯤꯕꯅꯤ꯫ ꯁꯔꯠꯁꯨ ꯌꯦꯡꯊꯣꯛꯂꯨꯕꯗ ꯅꯥꯀꯜꯂꯣꯝꯗ ꯆꯦꯜꯂꯛꯈꯤꯕ ꯁꯛꯇꯝꯁꯨ ꯃꯥꯅ ꯎꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯂꯥꯎꯗꯨꯅ ꯄꯥꯈꯠꯇꯨꯅ ꯆꯦꯟꯅꯔꯤꯕꯅꯤ, ꯊꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯖꯥꯎꯗꯤ ꯃꯈꯣꯏꯅ ꯀꯤꯔꯤꯕꯁꯤ ꯃꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯅꯠꯇꯦ꯫ ꯑꯃꯔꯣꯝꯗ ꯃꯥꯅ ꯇꯧꯔꯤꯕ꯭ꯔꯥ, ꯃꯥꯅ ꯁꯥꯟꯅꯔꯤꯕ꯭ꯔꯥ? ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯃꯥꯁꯨ ꯀꯤꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯁꯥꯏꯀꯜ ꯊꯧꯕ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡ, ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯤ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃ ꯇꯧꯏ꯫ ꯁꯥꯏꯀꯜ ꯊꯧꯔꯕꯁꯨ ꯊꯧꯅ ꯃꯥꯒꯤ ꯃꯆꯤꯜ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯒ ꯃꯈꯨꯠ ꯑꯁꯤꯅ ꯑꯗꯨꯝ ꯀꯥꯝꯊꯣꯛꯄꯗꯧꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯟ ꯃꯆꯥ ꯑꯁꯤ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯟꯅ ꯄꯨꯡ 7 ꯇꯥꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯑꯀꯤꯕ ꯇꯝꯊꯤꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗ ꯕꯤꯃꯣꯜ ꯑꯃꯗꯤ ꯁꯔꯠꯅ ꯀꯤꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯃꯨꯖꯥꯎꯅ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨꯁꯦ, ꯑꯁꯤꯗ ꯅꯠꯇꯦꯗ, ꯌꯨꯝ ꯈꯔ ꯂꯟꯅ ꯇꯥꯕꯁꯦ ꯃꯤꯆꯤ ꯃꯤꯅꯥ ꯊꯣꯛꯄ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯇꯝꯅꯕꯁꯤ ꯑꯗꯨꯝ ꯈꯔ ꯇꯧꯏ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯥꯏꯅ ꯈꯨꯗꯣꯡꯊꯤꯕꯗꯤ ꯇꯧꯗꯕꯅꯤꯁꯦ꯫ ꯑꯗꯣ ꯅꯈꯣꯏꯅꯤ ꯂꯩꯔꯤꯉꯩꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅꯦ, ꯑꯩꯕꯨ ꯍꯌꯦꯡ ꯍꯪꯆꯤꯠꯇꯨ ꯄꯤꯒꯦ, ꯅꯈꯣꯏꯕꯨ ꯄꯩꯁꯥꯒ ꯌꯥꯎꯅꯕ꯭ꯔꯥ? ꯂꯨꯄꯥ 2,000-3,000ꯗ ꯉꯥꯛꯇ ꯋꯥꯏꯍꯧꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯕꯤꯃꯣꯜꯅ ꯈꯨꯝꯃꯤ, ꯑꯩꯒꯤꯗꯤ ꯍꯪꯆꯤꯠꯀꯤ ꯑꯩꯈꯣꯏ ꯃꯥꯅ ꯃꯔꯨꯞꯀꯤ ꯄꯤꯅꯕꯅꯤꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ꯫ ꯑꯗꯨ ꯇꯥꯃꯨꯖꯥꯎꯅ ꯍꯪꯆꯤꯠꯀꯨꯝꯕ ꯅꯪꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯂꯧꯕꯤꯌꯨ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯃꯨꯖꯥꯎꯅ ꯇꯥꯟ ꯆꯞ ꯆꯥꯔꯦ, ꯄꯩꯁꯥꯗꯨꯕꯨ ꯌꯥꯎꯔꯛꯄ꯭ꯔꯥ? ꯕꯤꯃꯣꯜꯅ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯕꯗꯒꯤ ꯄꯩꯁꯥ ꯂꯨꯄꯥ 3,000 ꯑꯁꯤ ꯄꯤꯔꯝꯃꯤ꯫ ꯄꯩꯁꯥꯗꯨ ꯂꯧꯔꯕ ꯇꯨꯡꯗ ꯑꯃꯨꯖꯥꯎꯅ ꯑꯩ ꯍꯪꯆꯤꯠ ꯅꯪꯅꯕ ꯁꯤꯡꯒꯦꯗ, ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏꯁꯨ ꯌꯨꯝ ꯅꯨꯡꯅꯔꯣ, ꯑꯩꯁꯨ ꯌꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎ ꯆꯠꯈ꯭ꯔꯦ꯫ ꯁꯔꯠ ꯑꯃꯗꯤ ꯕꯤꯃꯣꯜꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯆꯠꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯪꯂꯥꯟꯗ ꯉꯁꯤꯗꯤ ꯑꯃꯨꯛꯁꯨ ꯕꯤꯃꯣꯜ ꯑꯁꯦ ꯌꯥꯝꯅ ꯀꯤꯍꯜꯂꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯍꯤꯡꯅ ꯀꯞꯇꯨꯅ ꯕꯤꯃꯣꯜꯒꯤ ꯃꯅꯥꯛꯇ ꯃꯪꯂꯥꯟ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯀꯀꯥ ꯅꯪ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏ꯫ ꯋꯥꯔꯧꯕꯒꯤ ꯈꯣꯟꯖꯦꯜꯗ, ꯋꯥꯔꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃꯗ ꯕꯤꯃꯣꯜꯕꯨ ꯅꯨꯄꯤ ꯃꯆꯥ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯔꯤ, ꯀꯞꯂꯤ꯫ ꯕꯤꯃꯣꯜꯅ ꯃꯪꯂꯥꯟ ꯑꯁꯤꯗ ꯊꯦꯝꯂꯤ, ꯑꯗꯨꯝ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯌꯥꯗꯦ, ꯅꯪ ꯌꯥꯝ ꯐꯠꯇꯕꯅꯤ, ꯅꯪꯗꯤ ꯐꯠꯇꯕꯒ ꯄꯨꯜꯂꯒ ꯂꯩꯌꯨ, ꯅꯪꯗꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯞꯂꯤ꯫ ꯅꯨꯃꯤꯠ 2 ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ 2 ꯍꯧꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯕꯤꯃꯣꯜꯅ ꯇꯥꯃꯨꯖꯥꯎꯗ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯂꯧꯈꯤꯕ ꯄꯩꯁꯥꯗꯣ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯖꯥꯎꯅ ꯄꯩꯁꯥꯗꯨ ꯂꯩꯇꯦ, ꯅꯨꯃꯤꯠ 2-3ꯗꯤ ꯄꯤꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯕꯤꯃꯣꯜꯅ ꯀꯩꯅꯣ ꯇꯥꯃꯨꯖꯥꯎ, ꯑꯩꯗꯤ ꯃꯔꯨꯞ ꯅꯪꯅꯕ ꯅꯨꯃꯤꯠ 2ꯇ ꯉꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯐꯖꯅ ꯍꯥꯏꯖꯕꯅꯤ꯫ ꯇꯥꯃꯨꯖꯥꯎꯅꯁꯨ ꯅꯪꯅꯕ ꯄꯤꯒꯦ ꯍꯥꯏ, ꯑꯗꯨꯒ ꯉꯁꯤ ꯃꯔꯨꯞ ꯑꯁꯤꯗꯤ ꯄꯩꯁꯥ ꯀꯥꯗꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯒꯅꯤ, ꯃꯔꯨꯞ ꯑꯣꯠꯄꯁꯨ ꯑꯩꯕꯨ ꯍꯥꯞꯄꯣꯏ꯫ ꯇꯥꯃꯨꯖꯥꯎ ꯂꯩꯅꯕ ꯈꯔ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯃꯨꯖꯥꯎꯅ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯃꯣꯜ ꯁꯥꯎꯒꯠꯂꯛꯏ꯫ ꯇꯥꯃꯨꯖꯥꯎꯗꯤ ꯑꯍꯜ ꯑꯣꯏꯔꯒ ꯋꯥꯁꯨ ꯉꯥꯛꯄ ꯉꯝꯗꯕ, ꯑꯍꯜ ꯑꯣꯏꯔꯒ ꯑꯣꯏꯗꯕ ꯌꯥꯝꯅ ꯉꯥꯡꯉꯤꯅ ꯍꯥꯏꯗꯨꯅ ꯈꯔ ꯊꯛ ꯀꯥꯕ ꯋꯥ ꯈꯔ ꯉꯥꯡꯈꯤꯔꯝꯃꯤ꯫ ꯉꯥꯡꯂꯤꯕꯗꯣ ꯁꯥꯎꯕꯗꯒꯤ ꯉꯥꯡꯂꯤꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯉꯥꯛꯇꯕꯒꯤꯗꯃꯛꯇ ꯕꯤꯃꯣꯜ ꯋꯥꯔꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯖꯥꯎꯅ ꯃꯉꯣꯟꯗ ꯃꯤꯠꯈꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯏꯕꯨꯡꯉꯣ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯇꯥꯎ ꯁꯔꯠꯇꯣ ꯑꯩꯒ ꯇꯤꯟꯅꯔꯤꯕꯅꯤ꯫ ꯁꯔꯠꯇꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯑꯗꯨ ꯉꯥꯡꯗꯕꯅꯤ꯫
ꯀꯔꯤꯒꯤꯅꯣ ꯌꯥꯝꯅ ꯎꯁꯤꯠꯇꯦꯅ ꯅꯪꯒꯤ ꯄꯩꯁꯥꯗꯨ ꯍꯥꯠꯀꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯟꯕꯗꯤ ꯀꯔꯤꯒꯤꯅꯣ ꯕꯤꯃꯣꯜꯅ ꯈꯨꯝꯃꯤ ꯇꯥꯃꯣꯖꯥꯎ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯟꯕ ꯅꯠꯇꯦꯅꯦ ꯃꯔꯨꯞ ꯅꯪꯅꯕ ꯑꯩꯁꯨ ꯐꯖꯅ ꯍꯥꯏꯖꯕꯅꯤ ꯇꯥꯃꯣꯖꯥꯎꯅ ꯄꯤꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯂꯩꯇꯦ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯄꯤꯕ ꯉꯝꯂꯣꯏ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯌꯦꯡꯕꯁꯨ ꯅꯠꯇꯕ ꯇꯥꯃꯣꯖꯥꯎꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯔꯩ ꯌꯦꯠꯅꯩ ꯑꯃꯨꯖꯥꯎꯅ ꯈꯔ ꯁꯥꯎꯅ ꯈꯨꯝꯃꯤ ꯂꯩꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯀꯣꯜꯂ ꯄꯤꯌꯨ ꯍꯥꯏꯅꯣ ꯑꯩ ꯂꯩꯔꯀꯥꯟ ꯄꯤꯔꯛꯀꯦ ꯅꯨꯃꯤꯠ 4-5 ꯉꯥꯏꯌꯣ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯌꯦꯠꯅꯩ ꯈꯔ ꯁꯥꯎꯅꯩ ꯃꯁꯤꯗꯒꯤ ꯕꯤꯃꯣꯜ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯕꯤꯃꯣꯜꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯖꯥꯎꯅ ꯃꯥꯕꯨ ꯃꯤꯠ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯕꯤꯃꯣꯜꯁꯨ ꯁꯥꯎꯅꯤꯡꯕ ꯀꯌꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯠꯇ ꯋꯥꯔꯤ ꯌꯥꯝꯅ ꯇꯝꯃꯤ ꯇꯥꯃꯣꯖꯥꯎꯁꯤꯗꯤ ꯄꯨꯟꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯉꯥꯡꯈꯤꯕ ꯋꯥꯁꯨ ꯉꯥꯛꯇꯦ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯉꯁꯤ ꯃꯔꯨꯞ ꯅꯪꯅꯕ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯊꯧꯁꯥ ꯋꯥꯁꯥꯗꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯃꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯤ ꯇꯝꯂꯨꯕꯗꯒꯤ ꯁꯔꯠꯅꯁꯨ ꯑꯃꯨꯛ ꯑꯃꯨꯖꯥꯎꯗ ꯋꯥꯔꯤ ꯁꯥꯔꯨꯏ ꯃꯁꯤꯗꯒꯤ ꯑꯃꯨꯖꯥꯎꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯈꯤꯕ ꯌꯥꯝꯅ ꯋꯥꯔꯧꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯕꯤꯃꯣꯜ ꯑꯃꯗꯤ ꯁꯔꯠ ꯃꯆꯥ ꯑꯃ ꯄꯥꯏꯔꯨꯔꯦ ꯑꯗꯨꯒ ꯁꯔꯠꯅ ꯃꯥꯁꯨ ꯌꯨꯝꯗ ꯆꯪꯍꯧꯔꯒꯦ ꯅꯪꯁꯨ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯃꯣꯜ ꯃꯍꯥꯛ ꯃꯇꯣꯝꯇ ꯌꯨꯝꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯜ ꯑꯁꯤꯗ ꯍꯧꯔꯦ ꯍꯦꯛ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯜ ꯑꯁꯤꯁꯨ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯎꯁꯤꯡ ꯍꯧꯔꯤ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯑꯇꯝꯅꯅ ꯅꯨꯡꯗꯥꯡ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯃꯥꯕꯨ ꯁꯤꯡꯖꯧꯅꯅ ꯉꯥꯏꯕꯒꯤ ꯂꯨꯝꯂꯒ ꯌꯦꯡꯕꯒꯤ ꯃꯇꯧ ꯑꯁꯤ ꯑꯗꯨꯝ ꯇꯧꯔꯛꯂꯦ ꯕꯤꯃꯣꯜ ꯌꯨ ꯉꯥꯎꯖꯕ ꯇꯥꯔꯕꯁꯨ ꯑꯗꯨꯝꯅ ꯎ ꯃꯔꯨꯝ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯂꯦꯞꯂꯒ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛ ꯍꯥꯏꯐꯦꯠꯇꯪꯗꯤ ꯁꯤꯡꯅꯩ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯉꯤ ꯑꯗꯨꯒ ꯂꯨꯝꯂꯒ ꯂꯩꯍꯧꯔꯤꯕ ꯁꯛꯇꯝ ꯑꯗꯣ ꯃꯥꯅ ꯃꯤꯠꯁꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯎꯕꯗꯒꯤ ꯇꯨꯡꯄꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯎ ꯑꯗꯨꯒꯤ ꯑꯁꯣꯝ ꯃꯅꯤꯡꯒꯤ ꯃꯔꯨꯝ ꯑꯃꯗ ꯑꯃꯨꯛ ꯂꯨꯝꯂꯒ ꯂꯩꯈꯤꯕꯗꯣ ꯕꯤꯃꯣꯜ ꯎꯔꯝꯃꯤ ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯗꯥꯡ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯑꯇꯃꯟ ꯂꯨꯝꯅ ꯉꯥꯏꯔꯤꯁꯤꯕꯣ ꯍꯦ ꯀꯅꯥꯅꯣ ꯃꯥꯅ ꯀꯟꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯂꯨꯝꯂꯒ ꯑꯗꯨꯝ ꯂꯩ ꯕꯤꯃꯣꯜ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯂꯨꯝꯕ ꯃꯥꯜꯂꯤꯕ ꯃꯉꯣꯟꯗ ꯆꯦꯞꯊ ꯌꯦꯜꯂꯕ ꯁꯛꯇꯝ ꯑꯁꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯋꯥꯈꯟꯅꯔꯅꯦ ꯑꯩꯕꯨ ꯌꯨ ꯀꯌꯥꯝ ꯉꯥꯎꯔꯒꯦꯅꯦ ꯑꯁ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯒꯤ ꯋꯥꯈꯟꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯕꯤꯃꯣꯜꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯏ ꯆꯪꯂꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯜ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯊꯣꯡꯒꯥꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯗꯨꯒꯤ ꯁꯝꯕꯜ ꯄꯔꯦꯡ ꯑꯃ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯔꯝꯗꯁꯨ ꯑꯃꯨꯛꯀ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯨꯝꯂꯒ ꯂꯩꯍꯧꯕꯗꯧꯅ ꯇꯧꯔꯤꯕꯁꯦ ꯕꯤꯃꯣꯜ ꯑꯃꯨꯛꯁꯨ ꯎꯔꯛꯏ ꯃꯄꯥꯗꯤ ꯍꯦꯟꯗꯣꯛꯈ꯭ꯔꯕꯁꯨ ꯑꯃꯨꯛꯇꯛ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯂꯨꯝꯂꯒ ꯂꯩꯍꯧꯕ ꯃꯉꯣꯟꯗ ꯌꯦꯡꯕꯗꯧꯅ ꯇꯧꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯃꯨꯛꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯨꯡ ꯏꯟꯅꯗꯨꯅ ꯕꯤꯃꯣꯜꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯂꯥꯛꯄꯗꯧꯅ ꯇꯧꯕ ꯁꯥꯎꯝ ꯑꯁꯤ ꯕꯤꯃꯣꯜ ꯑꯗꯨꯝ ꯐꯪꯉꯤ ꯃꯈꯣꯏ ꯂꯩꯔꯛ ꯑꯁꯤ ꯀꯅꯥꯁꯨ ꯆꯠꯇꯦ ꯃꯝꯁꯨ ꯃꯝꯁꯤꯟꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯅꯈ꯭ꯔꯕꯅꯤ ꯕꯤꯃꯣꯜ ꯑꯗꯨꯝ ꯑꯁꯨꯝꯅ ꯇꯥꯟꯅꯕꯗꯧꯅ ꯃꯆꯤꯗ ꯂꯨꯝꯂꯒ ꯂꯩꯕꯗꯧꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯁꯦꯡꯕ ꯀꯩꯅꯣꯁꯨ ꯈꯪꯗꯕ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯇꯨꯡꯂꯣꯝꯗ ꯑꯗꯨꯝ ꯁꯣꯔꯠ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯕ ꯅꯥꯀꯜ ꯑꯃꯗ ꯍꯦꯛ ꯂꯨꯝꯂꯒ ꯆꯪꯈꯤꯕꯗꯧꯅ ꯑꯗꯨꯝ ꯇꯧꯕꯁꯤꯗ ꯕꯤꯃꯣꯜꯁꯦ ꯑꯁ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯃꯀꯣꯛ ꯑꯁꯤ ꯃꯥꯅ ꯄꯪꯈꯣꯠꯇ ꯈꯣꯠꯂꯒ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯕꯤꯃꯣꯜ ꯏꯃꯨꯡ ꯆꯪꯂꯛꯏ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯂꯩꯔꯝꯗꯦ ꯃꯃꯥꯗꯣ ꯀꯩꯊꯦꯜ ꯊꯣꯛꯈꯤꯕ ꯃꯥꯜꯂꯦ ꯀꯥꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯊꯩ ꯍꯨꯃꯥꯡ ꯀꯥꯡꯂꯛꯄꯗꯒꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯅꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯒ ꯃꯄꯥ ꯆꯞ ꯆꯥꯅ ꯊꯣꯡꯅꯥꯎ ꯑꯁꯤꯒꯤ ꯃꯄꯥꯟꯂꯣꯝꯗꯅꯤ ꯌꯥꯝꯅ ꯉꯛꯂꯕ ꯃꯤꯒꯤ ꯁꯛꯇꯝꯕꯨꯗꯤ ꯃꯥꯜꯂꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯂꯥꯛꯁꯤꯟꯕꯗꯤ ꯉꯝꯍꯧꯗꯕ ꯁꯛꯇꯝ ꯑꯃꯈꯛ ꯐꯠꯂꯅ ꯍꯥꯡꯗꯣꯛꯄꯒ ꯃꯤꯠꯆꯥꯅꯅ ꯊꯣꯡꯅꯥꯎ ꯑꯁꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯃꯤꯠ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯁꯤ ꯕꯤꯃꯣꯜꯅ ꯎꯕꯅꯤ ꯕꯤꯃꯣꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯃꯥ ꯂꯥꯎꯏ ꯃꯥꯅ ꯍꯦꯛ ꯂꯥꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯌꯦꯡꯂꯝꯕ ꯁꯛꯇꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕꯔꯣꯝꯗ ꯆꯠꯈꯤꯕꯗꯧꯅ ꯇꯧꯔꯤꯕꯁꯤ ꯕꯤꯃꯣꯜꯅ ꯎꯔꯝꯃꯤ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯉꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯕꯤꯃꯣꯜꯅ ꯍꯦꯔꯥ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤꯕ ꯕꯨꯠ ꯁꯥꯔꯤꯕ ꯉꯁꯤꯗꯤ ꯐꯥꯕ ꯇꯥꯔꯦꯅ ꯍꯥꯏꯗꯨꯅ ꯕꯤꯃꯣꯜ ꯑꯁꯤ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯇꯥꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯥꯡꯅ ꯆꯦꯜꯂꯤꯕꯁꯤ ꯕꯤꯃꯣꯜꯅ ꯎꯔꯝꯃꯤ ꯁꯛꯇꯝ ꯑꯁꯤꯅ ꯆꯦꯟꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯐꯨ ꯍꯧꯔꯤꯕ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯌꯥꯁꯤꯗꯅꯤ ꯁꯛꯇꯝ ꯑꯗꯨ ꯃꯥꯡꯈꯤꯕ ꯃꯁꯤꯗꯒꯤ ꯕꯤꯃꯣꯜ ꯑꯁꯤ ꯇꯣꯔꯆ ꯂꯥꯏꯠꯁꯨ ꯀꯥꯞꯇꯨꯅ ꯀꯅꯥꯅꯣ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯍꯥꯏꯕ ꯕꯤꯃꯣꯜ ꯑꯁꯤ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯇꯣꯏꯂꯦꯠ ꯃꯌꯥ ꯑꯗꯨ ꯌꯧꯔꯦ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯍꯧꯔꯤꯕꯗꯨꯒꯤ ꯃꯌꯥ ꯌꯧꯕ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ ꯎꯈꯤꯗꯕꯗꯒꯤ ꯕꯤꯃꯣꯜ ꯑꯁꯤ ꯌꯥꯝꯅ ꯉꯛꯂꯦ ꯀꯔꯤꯅꯣꯅꯦ ꯋꯥꯈꯟꯅꯔ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯀꯣꯌꯦꯡ ꯌꯦꯡꯊꯣꯔꯛꯏ ꯀꯣꯏꯔꯤ ꯂꯦꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯅꯛꯅ ꯁꯛꯇꯝ ꯑꯗꯨꯗꯤ ꯏꯋꯥꯡ ꯋꯥꯡꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯦꯞ ꯂꯩꯔꯝꯃꯤ ꯕꯤꯃꯣꯜ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯃꯤꯆꯥꯅꯈ꯭ꯔꯦ
ꯇꯣꯔꯆ ꯂꯥꯏꯠꯇꯨꯅ ꯀꯥꯞꯁꯤꯜꯂꯨꯕꯗ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕ ꯃꯤꯁꯥꯟꯅꯔꯨꯗꯨꯅ ꯕꯤꯃꯣꯜ ꯑꯁꯦ ꯑꯗꯨꯝ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯂꯦꯛꯊꯗꯨꯅ ꯇꯥꯈꯤꯕꯅꯤ꯫ ꯃꯃꯥ ꯌꯨꯝꯗ ꯍꯜꯂꯛꯈ꯭ꯔꯦ꯫ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯃꯥꯒꯤ ꯋꯥꯈꯟꯗꯅ ꯃꯆꯥꯅꯨꯄꯥ ꯕꯤꯃꯣꯜ ꯑꯁꯦ ꯊꯕꯛ ꯑꯇꯩ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯥꯝꯅ ꯊꯦꯡꯂ ꯐꯥꯎꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯜꯂꯛꯇ꯭ꯔꯕꯗ ꯃꯃꯥ ꯑꯁꯤꯅ ꯃꯥꯡꯒꯣꯜꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯕꯤꯃꯣꯜ ꯑꯁꯦ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣꯅꯦ ꯏꯆꯥ ꯑꯗꯨꯕꯨ? ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯆꯣꯏꯔꯣꯟ ꯀꯌꯥ ꯑꯃ ꯂꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯂꯕꯁꯨ ꯃꯃꯥꯁꯦ ꯇꯨꯝꯅꯤꯡꯂꯛꯄꯗꯒꯤ ꯂꯥꯛꯆꯔꯅꯤꯗ, ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯌꯥꯝꯅ ꯊꯦꯡꯁꯤꯕꯣ? ꯄꯥꯝꯕꯣꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯁꯦ ꯏꯃꯨꯡ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝ ꯐꯥꯎꯕꯗ ꯃꯆꯥ ꯑꯁꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯁꯤ ꯇꯨꯝꯂꯝꯗ꯭ꯔꯦ, ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯃꯥ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯁꯥ ꯁꯦꯡꯗꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯤꯡꯒꯤ ꯂꯐꯨ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯂꯩꯇꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗꯅꯤ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯃꯌꯥꯃꯛꯇꯗ ꯃꯆꯥꯅꯨꯄꯥ ꯕꯤꯃꯣꯜ ꯑꯗꯨꯅ ꯃꯆꯤꯟꯗ ꯀꯣꯡꯒꯣꯟ ꯀꯔꯤ ꯀꯔꯤ ꯇꯧꯗꯨꯅ ꯋꯥꯟꯊꯔꯒ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯗꯤ ꯃꯃꯥꯁꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ꯫ ꯂꯩꯀꯥꯏ ꯇꯥꯅꯕ ꯀꯟꯅ ꯂꯥꯎꯏ, ꯑꯩꯒꯤ ꯏꯆꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯏꯆꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯑꯁꯨꯝꯅ ꯂꯥꯎꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯆꯪꯁꯤꯟꯅꯔꯛꯏ, ꯑꯗꯨꯒ ꯕꯤꯃꯣꯜꯕꯨ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯤ꯫ ꯁꯔꯠꯁꯨ ꯄꯥꯎꯗꯨ ꯇꯥꯔꯦ, ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯥꯁꯨ ꯌꯥꯎꯔꯦ꯫ ꯗꯣꯛꯇꯔꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯀꯥꯞꯂꯦ꯫ ꯑꯗꯨꯒ ꯃꯁꯥꯗꯣ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏ ꯌꯨꯝꯗ ꯄꯨꯊꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯨꯊꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯑꯅꯥꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯂꯦ꯫ ꯆꯣꯏꯔꯣꯟ ꯐꯥꯔꯣꯟ ꯂꯣꯟꯕ, ꯄꯪꯀꯤꯗ ꯀꯤ ꯍꯥꯏꯕꯒꯨꯝꯕ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯃꯤ ꯑꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯉꯛ ꯊꯠꯂꯒ ꯆꯥꯒꯦ, ꯏꯈꯦꯡ ꯆꯨꯞꯀꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥ ꯀꯌా ꯑꯃ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯥꯁꯦ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯎꯔ ꯃꯥꯜꯂꯦ, ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕ ꯌꯥꯎꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯥꯌꯦꯡꯅꯕ, ꯑꯃꯥꯏꯕ ꯀꯗꯥꯏꯗ ꯑꯐꯕ ꯂꯩ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯕꯒꯤ ꯄꯥꯎ ꯀꯌꯥ ꯑꯃ ꯍꯥꯏꯅꯕ ꯍꯧꯔꯛꯂꯦ꯫ ꯁꯔꯠꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯗꯨꯅ ꯃꯃꯥꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯃꯥꯏꯕ ꯊꯤꯕ ꯆꯠꯄ ꯆꯦꯟꯕ ꯌꯥꯎꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯖꯥꯎꯒ ꯃꯈꯣꯏꯅꯤ ꯊꯦꯡꯅꯩ꯫ ꯑꯃꯨꯖꯥꯎꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯏꯐꯤꯡ ꯐꯤꯡꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯁꯔꯠꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅ, ꯏꯃꯥꯟꯅꯕꯗꯣ ꯉꯔꯥꯡꯗꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯈ꯭ꯔꯦ, ꯂꯥꯏ ꯑꯣꯛꯅꯕꯅꯤꯁꯨ ꯍꯥꯏ, ꯑꯃꯥꯏꯕ ꯀꯅꯥ ꯑꯐꯕ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯊꯤꯕ ꯆꯠꯄ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯇꯥꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯃꯨꯖꯥꯎꯅ ꯈꯨꯝꯃꯤ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯣ ꯃꯑꯣꯡ ꯑꯃ ꯇꯧꯏꯅꯤ, ꯑꯗꯨꯒꯨꯝꯕ ꯃꯤꯗꯨ ꯄꯨꯜꯂꯨꯅꯨꯅꯦ, ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯐꯖꯗ꯭ꯔꯤꯕ, ꯅꯥꯄꯜꯅ ꯃꯔꯣꯜ ꯑꯃ ꯀꯥꯔꯤꯕ, ꯃꯥꯒꯤꯗꯣ ꯂꯥꯏ ꯑꯣꯛꯅꯕ ꯑꯣꯏꯔꯝꯃꯣꯏ, ꯃꯀꯣꯛ ꯕꯦꯔꯥ ꯂꯩꯕ, ꯃꯤꯃꯥꯟꯅꯗꯕꯒꯤ ꯂꯩꯅꯥ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤ ꯁꯔꯠꯅ, ꯇꯥꯃꯨꯖꯥꯎ ꯏꯃꯥꯟꯅꯕꯅꯦ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ, ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ, ꯑꯩꯃꯨꯛꯇꯤ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯑꯃꯨꯖꯥꯎꯗꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯤ꯫ ꯃꯇꯣꯝꯇ ꯍꯔꯥꯎꯖꯕ, ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯐꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯀꯅꯥ ꯀꯅꯥ ꯈꯪꯅꯖꯕ ꯑꯃꯥꯏꯕꯁꯤꯡ ꯊꯤꯅꯔꯨꯔꯦ, ꯍꯥꯏꯔꯨꯔꯦ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯡ ꯐꯪꯂꯕ ꯇꯨꯡꯗꯗꯤ ꯌꯦꯡꯕ ꯂꯥꯛꯏ꯫ ꯌꯦꯡꯂꯕꯁꯨ ꯂꯥꯏ ꯑꯣꯛꯅꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯤ, ꯑꯗꯨꯕꯨ ꯀꯔꯝꯕ ꯇꯥꯟꯊꯣꯛꯀꯅꯤ ꯀꯔꯝꯕ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯍꯩꯕ ꯋꯥꯠꯄꯒꯤꯔ ꯅꯠꯇ꯭ꯔꯒ ꯂꯥꯏꯒꯤ ꯃꯔꯝꯗ ꯐꯖꯅ ꯇꯥꯏꯅꯕ ꯉꯝꯗꯕꯒꯤꯔ ꯈꯪꯗꯦ꯫ ꯃꯈꯣꯏꯅ ꯇꯥꯟꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯄꯥꯛꯍꯦꯛ ꯌꯥꯗ꯭ꯔꯦ, ꯄꯥꯛꯍꯦꯛ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯗꯤ ꯁꯔꯠꯁꯨ ꯃꯃꯥꯟꯅꯕ ꯕꯤꯃꯣꯜꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯂꯕꯅꯤ꯫ ꯃꯃꯥꯟꯅꯕꯗꯨꯕꯨ ꯄꯥꯟꯅꯕ ꯂꯥꯛꯅꯕ ꯃꯥꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯃꯥꯏꯕ ꯂꯥꯛꯇꯨꯅ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯗꯕꯗ ꯁꯔꯠꯁꯨ ꯌꯥꯝꯅ ꯋꯥꯏ꯫ ꯕꯤꯃꯣꯜꯗꯤ ꯀꯣꯏꯂꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯏ, ꯑꯃꯨꯛꯁꯨ ꯃꯤ ꯆꯥꯒꯗꯕꯒꯤ, ꯃꯤ ꯈꯣꯠꯀꯗꯕꯒꯤ ꯃꯑꯣꯡ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯇꯁꯦꯡꯅꯅ ꯂꯥꯏ ꯇꯣꯡꯕ ꯂꯥꯏ ꯆꯪꯕ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯦ ꯂꯥꯌꯦꯡꯕꯗ ꯐꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯤꯅꯤ ꯁꯨꯕꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯥꯁꯨ ꯌꯨꯝꯗ ꯍꯟꯗꯕ ꯀꯨꯏꯔꯦ, ꯌꯨꯝꯗ ꯍꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯔꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯔꯠꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯉꯛꯂꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯀꯀꯥ ꯑꯗꯣ ꯃꯇꯝ ꯀꯨꯏꯅ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯉꯥꯎꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯀꯥ ꯑꯗꯣ ꯌꯨꯝꯗ ꯂꯩꯔꯝꯂꯦ, ꯋꯥꯈꯜ ꯇꯥꯗꯨꯅ ꯏꯃꯨꯡꯗ ꯃꯤ ꯑꯃꯅꯤ ꯋꯥꯔꯤ ꯁꯥꯔꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯦ ꯍꯦꯛ ꯎꯔꯨꯔꯦ꯫ ꯀꯀꯥ ꯑꯗꯨꯅ ꯁꯔꯠ ꯎꯕ ꯃꯇꯝꯗꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯁꯔꯠꯁꯨ ꯀꯀꯥ ꯑꯗꯨꯕꯨ ꯎꯕ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯀꯀꯥ ꯑꯗꯨꯅ ꯂꯥꯎꯅꯦ, ꯆꯠꯂꯛꯎ ꯐꯝꯃꯨ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯈꯤ꯫ ꯀꯀꯥ ꯑꯗꯨꯒ ꯐꯝꯃꯤꯟꯅꯔꯤꯕꯁꯦ ꯑꯃꯥꯏꯕ, ꯌꯥꯝꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯁꯔꯠ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏ, ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯋꯥꯔꯣꯏꯁꯤꯟ ꯂꯥꯛꯂꯒꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯁꯔꯠ ꯌꯥꯝꯅ ꯉꯛꯂꯦ꯫ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ,
ꯅꯪꯒꯤ ꯀꯀꯥꯁꯤꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯉꯥꯎꯔꯤꯕ ꯃꯥꯅ ꯋꯥꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯀꯀꯥꯁꯤꯒ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯍꯦꯛ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇ ꯆꯥꯃꯤꯟꯅꯔꯤꯕ ꯑꯃꯨꯖꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯂꯣꯏꯅ ꯁꯤꯜꯂꯤꯕ ꯂꯣꯏꯅ ꯊꯣꯛꯍꯜꯂꯤꯕ ꯊꯧꯗꯣꯛꯅꯤ ꯑꯃꯨꯖꯥꯎꯅ ꯅꯪꯒꯤ ꯀꯀꯥꯁꯤꯗꯒꯤ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯄꯨꯈꯤ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨ ꯁꯤꯡꯗꯅꯕ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨ ꯍꯥꯠꯅꯅꯕ ꯍꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯁꯤꯜꯂꯤꯕ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯁꯔꯠꯇ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯁꯤꯗ ꯅꯠꯇꯦ ꯑꯩꯅ ꯃꯥꯒꯤ ꯃꯔꯝ ꯊꯤꯒꯠꯄ ꯑꯩꯅ ꯈꯪꯕ ꯌꯥꯝꯅ ꯂꯩ ꯅꯪꯒꯤ ꯀꯀꯥꯁꯤ ꯀꯗꯥꯏꯗ ꯂꯥꯌꯦꯡꯂꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯑꯩꯅ ꯈꯪꯍꯟꯗꯕ ꯃꯈꯩ ꯅꯪꯒꯤ ꯀꯀꯥꯁꯦ ꯑꯩꯅ ꯊꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯖꯥꯎꯒꯤ ꯃꯔꯝꯗ ꯃꯥꯅ ꯇꯧꯕ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯦ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯤꯛꯅ ꯂꯩꯕ ꯌꯨꯝ 20-30ꯃꯨꯛꯇ ꯇꯥꯕ ꯂꯩꯀꯥꯏ ꯑꯃ ꯂꯩꯕ꯭ꯔꯥ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯁꯔꯠꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯁꯨ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯅ ꯐꯠꯇ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯔꯠ ꯑꯁꯦ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯁꯔꯠꯅ ꯀꯔꯝꯕ ꯊꯧꯗꯣꯛ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯃꯥꯒꯤ ꯁꯔꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯨꯡꯏꯟꯅꯗꯨꯅ ꯁꯦꯟꯅꯗꯨꯅ ꯇꯥꯟꯅꯔꯒ ꯌꯦꯡꯕꯅꯤ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯍꯟꯗꯛ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯃꯍꯩ ꯁꯔꯣꯏꯒꯤ ꯃꯇꯦꯡꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯍꯥꯠꯈ꯭ꯔꯕꯅꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯁꯔꯠ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯂꯥꯏ ꯑꯣꯛꯅꯕꯅꯤ ꯍꯥꯏꯅ ꯍꯟꯗꯛ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯁꯦ ꯃꯁꯤꯁꯨ ꯑꯃꯨꯖꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯁꯔꯠꯅ ꯌꯥꯝꯅ ꯈꯨꯔꯥꯡꯅ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥꯅꯦ ꯑꯃꯥꯏꯕꯁꯤꯅ ꯈꯨꯝꯃꯤ ꯑꯆꯨꯝꯕꯅꯤ ꯑꯩꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯃꯥꯒꯤ ꯁꯔꯣꯏꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯇꯨꯡ ꯏꯟꯅꯗꯨꯅ ꯁꯦꯟꯅ ꯌꯦꯡꯂꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯇꯝ ꯂꯥꯛꯂꯕꯅꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯑꯃꯗꯤ ꯌꯥꯝꯅ ꯆꯨꯝꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯔꯠꯅ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯉꯔꯥꯡꯒꯤ ꯃꯊꯪ ꯅꯍꯥꯟꯗꯒꯤ ꯑꯉꯥꯎꯕꯒꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯆꯤꯡꯅꯕ ꯈꯔꯁꯨ ꯂꯩ ꯃꯥꯒ ꯑꯃꯨꯖꯥꯎꯒ ꯉꯔꯥꯡ ꯅꯍꯥꯟ ꯅꯨꯃꯤꯠ 2-3ꯒꯤ ꯃꯃꯥꯡꯗ ꯃꯔꯩ ꯌꯦꯠꯅꯈꯤꯕ ꯈꯔ ꯂꯩ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯅ ꯍꯧꯖꯤꯛ ꯆꯣꯏꯔꯣꯜ ꯂꯣꯟꯗꯨꯅ ꯑꯉꯥꯎꯕꯒꯨꯝ ꯂꯩꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯥꯏ ꯀꯀꯥꯗꯨꯅꯁꯨ ꯀꯅꯥ ꯅꯃꯥꯟꯅꯕꯅꯣꯅꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯕꯤꯃꯣꯜ ꯍꯥꯏꯕꯗꯨꯔꯥ ꯁꯔꯠꯅ ꯈꯨꯝꯃꯤ ꯃꯥꯅꯤ ꯀꯀꯥ ꯕꯤꯃꯣꯜꯗꯣ ꯍꯧꯖꯤꯛꯃꯛ ꯑꯉꯥꯎꯕꯒꯨꯝ ꯂꯩꯔꯤ ꯑꯃꯥꯏꯕ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯂꯥꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ 8 ꯁꯨꯔꯛꯂꯦ ꯃꯥꯕꯨ ꯂꯥꯌꯦꯡꯕ ꯉꯝꯗꯕ ꯑꯃꯥꯏꯕꯗꯨꯅ ꯋꯥꯔꯨ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯀꯦ ꯑꯩ ꯌꯦꯡꯒꯦ ꯑꯗꯣ ꯅꯪꯒꯤ ꯀꯀꯥꯁꯦ ꯌꯨꯝꯗ ꯂꯩ ꯍꯥꯏꯕꯗꯤ ꯇꯥꯛꯊꯣꯛꯄ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯀꯀꯥ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯂꯩꯍꯜꯂꯝꯂꯒ ꯑꯃꯥꯏꯕꯁꯤꯒ ꯁꯔꯠꯀ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯕꯤꯃꯣꯜꯕꯨ ꯌꯦꯡꯅꯕ ꯑꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯌꯦꯡꯕ ꯃꯇꯝꯗ ꯈꯪꯂꯦ ꯇꯧꯔꯤꯕ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯃꯨꯖꯥꯎꯅ ꯂꯣꯏꯅ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯇꯝ ꯆꯥꯅ ꯂꯧꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯕꯤꯃꯣꯜ ꯑꯁꯦ ꯑꯉꯥꯎꯕ ꯅꯠꯇ꯭ꯔꯒ ꯁꯤꯕ ꯅꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯐꯥꯎꯕ ꯅꯪꯒꯗꯧꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯥꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ ꯑꯃꯨꯖꯥꯎꯕꯨ ꯂꯥꯛꯅꯔꯒꯦ ꯇꯥꯟ ꯆꯥꯗ꯭ꯔꯒꯅ ꯃꯥꯅ ꯐꯠꯇꯕ ꯇꯧꯔꯤꯕ ꯀꯌꯥ ꯑꯁꯤ ꯆꯞ ꯆꯥꯅ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯃꯍꯩ ꯑꯃ ꯊꯥꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯃꯨꯖꯥꯎ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯥꯎꯕ ꯈꯪꯗꯕꯅꯤ ꯃꯥꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯁꯨ ꯑꯗꯨꯃꯥꯏꯅ ꯂꯥꯏꯇꯤꯡ ꯈꯨꯔꯨꯝꯕꯒꯤ ꯌꯦꯡꯕꯒꯤ ꯊꯕꯛ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯃꯇꯣꯝꯇ ꯍꯩꯖꯕꯅꯤ ꯃꯥꯅ ꯍꯩꯔꯤꯕ ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤꯗꯤ ꯐꯠꯇꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯕꯒꯤ ꯑꯣꯏꯅ ꯍꯩꯕꯅꯤ ꯃꯁꯤꯃꯛꯅꯅꯤ ꯃꯥꯒꯤ ꯅꯥꯄꯟ ꯊꯨꯗꯦꯛꯂꯒꯦ ꯃꯥꯅ ꯃꯤ ꯍꯥꯠꯂꯤꯕ ꯃꯥꯅ ꯇꯧꯔꯤꯕ ꯀꯌꯥ ꯑꯁꯤ ꯆꯞ ꯆꯥꯅ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯍꯣꯠꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯣꯠꯅꯕ ꯉꯝꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯤ ꯃꯁꯤꯒꯤ ꯃꯇꯦꯡ ꯑꯁꯤ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗꯅꯤ ꯑꯃꯥꯏꯕꯁꯤꯅ ꯁꯔꯠꯇ ꯍꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯑꯗꯨꯕꯨ ꯃꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯆꯪꯏ ꯁꯔꯠꯅ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯅ ꯉꯝꯖꯕ ꯑꯣꯏꯔꯕꯗꯤ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯔꯠꯇ ꯂꯣꯏꯅ ꯍꯥꯏꯔꯔꯦ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯍꯥꯏꯕꯗꯒꯤꯗꯤ ꯁꯔꯠꯁꯨ ꯋꯥꯈꯜ ꯇꯥꯔꯔꯦ ꯃꯁꯤꯗꯒꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯁꯔꯠꯅ ꯍꯣꯕꯦ ꯆꯦꯜꯂꯛꯇꯨꯅ ꯃꯥꯅ ꯑꯃꯨꯖꯥꯎꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯃꯥꯏꯕꯃꯟ ꯕꯤꯃꯣꯜꯕꯨ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗ ꯃꯥꯒꯤ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯀꯅꯤ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯏ ꯕꯤꯃꯣꯜꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯌꯥꯎꯏ ꯀꯥꯗꯨꯅ ꯍꯥꯏ ꯑꯁꯤꯕꯨ ꯇꯥꯃꯨꯖꯥꯎ ꯑꯁꯤꯕꯨ ꯑꯩ ꯑꯣꯏꯔꯝꯗ꯭ꯔꯕꯖꯥꯠꯂꯅꯤ ꯕꯤꯃꯣꯜꯒ ꯂꯨꯅ ꯇꯤꯟꯅꯕꯗꯤ ꯑꯩꯅꯤ ꯈꯪꯗꯦ ꯑꯃꯥꯏꯕꯗꯨꯅ ꯂꯣꯏꯅ ꯈꯪꯏ ꯍꯣꯔꯦꯟꯒꯤ ꯃꯇꯝꯗꯗꯤ ꯃꯁꯤ ꯇꯧꯔꯤꯕ ꯃꯤ ꯑꯗꯣ ꯆꯩꯊꯦꯡ ꯐꯪꯍꯟꯒꯅꯤ ꯀꯥꯗꯨꯅ ꯍꯥꯏ ꯇꯥꯃꯨꯖꯥꯎ
ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯀꯩꯁꯨꯝ ꯇꯧꯈꯤꯗꯦ ꯑꯁ ꯑꯃꯥꯏꯕꯗꯨꯕꯨ ꯆꯣꯔꯣꯟ ꯐꯥꯔꯣꯟ ꯂꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯃꯥꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯖꯥꯎꯅ ꯅꯪꯗꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤꯃꯠꯇꯁꯨ ꯍꯩꯕ ꯅꯠꯇꯦ ꯀꯔꯝꯍꯥꯏꯅ ꯑꯃꯥꯏꯕꯗꯨꯅ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯥꯟꯅꯕꯗ ꯃꯔꯥꯟ ꯁꯤꯒꯗꯧꯔꯤꯕ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯀꯗꯥꯏꯗ ꯈꯨꯔꯨꯝꯒꯅꯤ ꯍꯥꯏꯕ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗꯅꯤ ꯍꯥꯏ ꯑꯃꯨꯖꯥꯎꯅ ꯈꯨꯔꯨꯝꯁꯅꯨ ꯑꯃꯥꯏꯕꯗꯣ ꯃꯆꯤꯟ ꯊꯤꯔꯕꯔꯝꯒꯅꯤ ꯄꯩꯁꯥ ꯐꯪꯅꯤꯡꯗꯅ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯂꯤꯕꯔꯝꯒꯅꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯔꯤꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯂꯝꯕ ꯑꯣꯏꯔꯕꯗꯤ ꯐꯨꯒꯗꯕꯅꯤ ꯃꯥꯕꯨ ꯆꯞ ꯆꯥꯂꯛꯂꯒꯗꯕꯅꯤ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨꯁꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯄꯥꯈꯠ ꯆꯦꯜꯂꯛꯂꯤꯕꯗꯤ ꯑꯗꯨꯒꯤ ꯕꯤꯃꯣꯜ ꯍꯥꯏꯗꯣ ꯃꯗꯨꯁꯨ ꯑꯉꯥꯡ ꯃꯑꯣꯡ ꯑꯃꯅꯤ ꯃꯗꯣ ꯉꯥꯎꯕꯅ ꯍꯦꯟꯅ ꯐꯕꯅꯤꯗ ꯑꯁꯨꯝꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯁꯔꯠ ꯑꯁꯦ ꯆꯠꯈ꯭ꯔꯦ ꯁꯔꯠꯅ ꯂꯥꯛꯂꯤꯕꯁꯤ ꯄꯥꯎ ꯑꯁꯤ ꯈꯪꯍꯟꯒꯦ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯌꯧꯔꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯕꯤꯃꯣꯜ ꯑꯃꯥꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗ ꯂꯥꯛꯂꯔꯦ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯧꯕꯒ ꯂꯥꯏ ꯁꯝꯗꯥꯏꯅꯅꯕ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯑꯃꯥꯏꯕꯁꯤꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯃꯥ ꯑꯗꯨꯁꯨ ꯈꯔ ꯂꯥꯝꯃꯜꯍꯟꯈ꯭ꯔꯦ ꯕꯤꯃꯣꯜꯗꯤ ꯉꯧꯇꯪ ꯐꯤꯇꯪꯅꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯤ ꯃꯃꯥꯅ ꯃꯆꯥ ꯑꯗꯨꯕꯨ ꯐꯥꯔꯤ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯅꯕ ꯍꯥꯏꯔꯤ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯏꯔꯔꯦ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯦ ꯃꯅꯥ ꯑꯁꯤꯗ ꯁꯥꯔꯣꯏꯁꯤꯡ ꯂꯥꯛꯂꯔꯦ ꯑꯗꯨꯒ ꯌꯦꯠꯄ ꯍꯧꯔꯔꯦ ꯗꯨꯞ ꯀꯦꯟꯗꯜ ꯆꯝꯒꯦ ꯍꯥꯏꯗꯨꯅ ꯃꯩꯈꯦꯠ ꯈꯦꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯩꯈꯦꯠ ꯑꯗꯨ ꯈꯦꯠꯄ ꯌꯥꯗ꯭ꯔꯦ ꯃꯩ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯁꯣꯝꯗꯤ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯐꯨ ꯀꯥꯜꯂꯤꯕꯅꯤ ꯃꯨꯊꯠꯂꯤꯕꯅꯤ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯦ ꯕꯤꯃꯣꯜꯒꯤ ꯃꯃꯥꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯀꯔꯤꯃꯠꯇ ꯎꯗꯦ ꯃꯆꯥ ꯑꯗꯨꯅ ꯑꯉꯥꯎꯕꯒꯤ ꯃꯇꯧꯅꯤ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯧꯖꯤꯛꯀꯤ ꯐꯠꯇ꯭ꯔꯕ ꯑꯃꯖꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯥꯅꯅꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯜꯂꯤꯕ ꯂꯣꯏꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯏ ꯊꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯈꯥꯏꯅꯕ ꯀꯥꯏꯈꯥꯏꯅꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯇꯧꯔꯛꯂꯤꯕꯅꯤ ꯑꯃꯖꯥꯎꯒꯤ ꯃꯍꯩ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯃꯍꯩ ꯑꯁꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯑꯃꯥꯏꯕꯁꯤꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯉꯝꯖꯕ ꯊꯥꯛꯇ ꯍꯣꯠꯅꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯏꯊꯤꯕꯗ ꯇꯥꯒꯗꯧꯔꯦ ꯃꯥꯏ ꯄꯥꯛꯄ ꯀꯔꯤꯃꯠꯇ ꯉꯝꯂꯛꯇ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤ ꯁꯔꯠ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯣꯟꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯃꯖꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯌꯨꯝ ꯃꯅꯤꯡꯗ ꯏꯅ ꯀꯨꯞꯄ ꯁꯪꯇꯞ ꯃꯆꯥ ꯑꯃ ꯂꯩ ꯃꯁꯤꯗ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯄ ꯃꯥꯅ ꯇꯥꯛꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯖꯥꯎꯅ ꯆꯠꯈ꯭ꯔꯕ ꯇꯨꯡ ꯑꯁꯤꯗ ꯃꯥꯅ ꯑꯁꯣꯝꯗ ꯂꯥꯛꯂꯤꯕꯅꯤ ꯁꯪꯇꯞ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯈ꯭ꯔꯦ ꯁꯣ ꯂꯣꯜꯂꯝꯕꯅꯤ ꯁꯣ ꯑꯗꯨ ꯃꯥꯅ ꯐꯛꯀꯥꯏꯔꯒ ꯆꯪꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯃꯥꯏꯕꯗꯨꯅ ꯊꯤꯌꯨ ꯍꯥꯏꯕ ꯄꯣꯠꯆꯩ ꯑꯁꯤ ꯃꯥꯅ ꯊꯤꯕ ꯍꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯑꯃꯥꯏꯕꯁꯤꯅ ꯊꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯗꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯃꯆꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯗꯨꯒꯤ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯃꯗꯨꯒꯤ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯍꯟꯒꯗꯕꯅꯤ ꯂꯣꯏꯅ ꯊꯨꯒꯥꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯗꯤ ꯁꯔꯠꯅ ꯊꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯪꯗ꯭ꯔꯦ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯊꯤꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ ꯑꯃꯨꯖꯥꯎꯅ ꯁꯥꯟꯅꯕ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅ ꯑꯃꯥꯏꯕꯁꯦ ꯗꯣꯟꯃꯣꯟ ꯍꯥꯏꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯎꯅ ꯈꯪꯅ ꯃꯆꯥꯅꯨꯄꯥ ꯕꯤꯃꯣꯜ ꯑꯁꯦ ꯃꯈꯣꯡ ꯄꯥꯗꯨꯅ ꯆꯤꯡꯕꯁꯦ ꯃꯃꯥꯗꯨꯅ ꯎꯔꯝꯃꯤ ꯁꯛꯇꯝꯗꯤ ꯎꯗꯅ ꯕꯤꯃꯣꯜ ꯑꯁꯦ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯁꯦ ꯀꯤꯗꯨꯅ ꯏꯃꯥ ꯂꯥꯎꯏ ꯃꯆꯥꯗꯨ ꯐꯥꯅꯕ ꯍꯣꯠꯅꯩ ꯃꯆꯥꯗꯨ ꯐꯅ ꯀꯟꯅ ꯌꯥꯜꯂ ꯐꯥꯎꯕꯗ ꯉꯝꯗ꯭ꯔꯦ ꯃꯇꯝ ꯑꯁꯦ ꯌꯥꯝꯅ ꯀꯤꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯅꯥꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯄ ꯅꯠꯇꯦ ꯕꯤꯃꯣꯜꯕꯨ ꯆꯤꯡꯕꯇ ꯅꯠꯇꯅ ꯃꯃꯥꯗꯨ ꯐꯥꯎꯕ ꯆꯤꯡꯕ ꯍꯧꯔꯕꯅꯤ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯁꯨ ꯂꯥꯛꯂꯒ ꯆꯤꯡꯂꯕꯅꯤ ꯑꯃꯥꯏꯕꯁꯦ ꯃꯍꯩ ꯌꯥꯝꯅ ꯀꯟꯅ ꯁꯣꯜꯂꯤ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯉꯝꯖꯕ ꯃꯍꯩꯗ ꯁꯣꯟꯗꯨꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯂꯛꯇ꯭ꯔꯦ ꯑꯃꯥꯏꯕꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯦ ꯃꯥꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯏꯊꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕ ꯃꯇꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯔꯠꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯁꯣꯝꯗꯗꯤ ꯑꯃꯥꯏꯕꯁꯤ ꯍꯥꯠꯄꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯀꯗꯧꯔꯦ ꯑꯃꯥꯏꯕ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯕꯨ ꯑꯃꯨꯖꯥꯎꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯍꯩꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯗꯧꯔꯦ ꯉꯝꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯃꯥꯏꯕꯁꯤ ꯈꯜꯂꯦ ꯑꯩꯅ ꯊꯥꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯉꯝꯗꯕ ꯆꯠꯂꯅꯤ ꯑꯣ ꯃꯥꯏꯊꯤꯕꯗ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯁꯤꯕꯨ ꯑꯔꯣꯏꯕ ꯃꯇꯝ ꯇꯥꯒꯗꯧꯔꯤꯕ꯭ꯔꯥ ꯀꯔꯝ ꯇꯧꯅꯤ ꯎꯔꯤꯕꯅꯤ ꯑꯃꯥꯏꯕꯁꯦ ꯕꯤꯃꯣꯜꯕꯨ ꯆꯤꯡꯂꯤꯕ ꯃꯃꯥꯁꯤꯕꯨ ꯂꯥꯛꯅꯔꯤꯕ
ꯑꯀꯣꯏꯕꯁꯤꯗ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ ꯃꯃꯤꯠ ꯃꯅꯥ ꯏꯔꯥꯎ ꯂꯥꯎ ꯃꯈꯩ ꯀꯣꯏꯅ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕ ꯑꯃꯗꯤ ꯁꯥꯊꯤꯅ ꯑꯣꯠꯄ ꯅꯩꯔꯤꯕ ꯀꯌꯥ ꯑꯁꯤ ꯃꯈꯣꯏꯗꯤ ꯈꯥꯡꯕꯗꯤ ꯌꯥꯝꯅ ꯋꯥꯔꯛꯂꯕꯅꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯄꯣꯠꯆꯩ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯁꯔꯠ ꯃꯍꯥꯛꯅ ꯆꯦꯡꯐꯨ ꯑꯃꯈꯛ ꯅꯥꯀꯟꯗ ꯂꯩꯔꯝꯂꯤꯕꯗꯨ ꯆꯦꯡꯗꯤ ꯌꯥꯎꯗꯦ꯫ ꯃꯗꯨꯒꯤ ꯆꯦꯡꯐꯨ ꯑꯗꯨ ꯃꯥꯅ ꯄꯣꯠꯆꯩꯗꯨ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯍꯥꯏꯐꯦꯠ ꯊꯥꯡꯗꯣꯛꯂꯨꯕꯅꯤ꯫ ꯊꯥꯡꯗꯣꯛꯂꯨꯕ ꯃꯇꯝ ꯑꯁꯤꯗ ꯆꯦꯡꯐꯨ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥꯃꯛꯇꯗ ꯈꯔ ꯇꯣꯡꯈꯠꯂꯒ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯄꯟꯊꯗꯦ ꯃꯥꯅ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯒꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯇꯧꯕ ꯃꯇꯝꯗꯤ ꯀꯣꯟꯅ ꯊꯪꯅ ꯆꯐꯨ ꯑꯃꯈꯛ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯤꯕꯁꯤ ꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯆꯐꯨꯗꯨ ꯐꯪꯕꯗꯒꯤ ꯂꯧꯊꯣꯔꯛꯂꯦ꯫ ꯆꯐꯨ ꯑꯗꯨ ꯍꯥꯏꯔꯞꯇꯪ ꯍꯥꯡꯗꯣꯛꯏ꯫ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯅꯤꯟ ꯃꯥꯟꯕ ꯑꯃꯈꯛ ꯕꯨꯡ ꯀꯥꯈꯠꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯁꯔꯠ ꯑꯁꯤ ꯌꯥꯝꯅ ꯉꯛꯏ꯫ ꯑꯣ, ꯃꯁꯤ ꯑꯣꯏꯔꯝꯕ ꯇꯥꯏ, ꯃꯁꯤ ꯑꯣꯏꯔꯝꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯖꯤꯜꯂꯦ꯫ ꯑꯗꯨꯒ ꯆꯐꯨ ꯑꯁꯤ ꯃꯥꯅ ꯄꯥꯏꯔꯛꯄ ꯅꯨꯡꯊꯪ ꯃꯆꯥ ꯑꯗꯨꯅ ꯍꯦꯛꯇ ꯀꯨꯞꯊꯨ ꯊꯨꯒꯥꯏꯕꯅꯤ꯫ ꯃꯅꯨꯡ ꯑꯗꯨꯗ ꯁꯥꯊꯤꯔꯕ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯎꯔꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯥꯅ ꯂꯣꯏꯅ ꯊꯨꯒꯥꯏꯕꯅꯤ, ꯂꯣꯏꯅ ꯃꯥꯡ ꯇꯥꯍꯟꯕꯅꯤ꯫ ꯀꯥꯗꯨ ꯂꯩꯔꯝꯕ ꯌꯥꯜꯂꯝꯕ ꯁꯔꯨ ꯁꯔꯥꯡ ꯑꯇꯩ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡ ꯇꯥꯍꯟꯕꯅꯤ, ꯊꯨꯒꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯆꯐꯨ ꯑꯗꯨꯒ ꯊꯨꯒꯥꯏꯔꯕ ꯃꯀꯨꯞꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕꯁꯦ ꯃꯥꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯁꯤꯜꯂꯛꯂꯦ꯫ ꯃꯥꯏꯊꯤꯕꯗ ꯇꯥꯒꯗꯣꯔꯦ꯫ ꯑꯗꯨꯒ ꯕꯤꯃꯣꯜꯁꯨ ꯑꯣꯠꯄ ꯌꯥꯕꯁꯨ ꯑꯣꯠꯂꯦ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤꯅ꯫ ꯃꯃꯥ ꯑꯗꯨꯕꯨꯁꯨ ꯑꯀꯤ ꯑꯈꯪ ꯀꯌా ꯑꯃ ꯄꯣꯛꯍꯜꯂꯦ꯫ ꯌꯥꯝꯅ ꯋꯥꯕ, ꯌꯥꯝꯅ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦ꯫ ꯀꯣꯟꯅ ꯊꯪꯉꯗꯤ ꯑꯃꯥꯏꯕꯁꯤꯅ ꯃꯥꯏꯊꯤꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯁꯔꯠ ꯑꯁꯤ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯣꯖꯥ, ꯑꯣꯖꯥ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯐꯤ ꯃꯌꯣꯝ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯐꯤ ꯃꯌꯣꯝ ꯑꯁꯤ ꯑꯃꯥꯏꯕꯁꯤꯗ ꯍꯦꯛ ꯄꯤꯔꯕꯅꯤ꯫ ꯃꯌꯣꯝ ꯑꯗꯨ ꯍꯦꯛ ꯄꯤꯕꯗꯒꯤ ꯑꯃꯥꯏꯕꯁꯦ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯈ꯭ꯔꯦ꯫ ꯐꯤ ꯃꯌꯣꯝ ꯑꯗꯨ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯑꯃꯨꯖꯥꯎꯅ ꯊꯜꯂꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯁꯣꯟꯗꯨꯅ ꯇꯥꯡꯒꯣꯏ ꯇꯥꯅ ꯃꯥꯡꯍꯟꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯖꯥꯎꯅ ꯌꯥꯝꯅ ꯀꯟꯅ ꯊꯥꯖꯤꯜꯂꯛꯄ ꯃꯥꯒꯤ ꯁꯥꯔꯣꯏꯁꯤꯡ ꯃꯄꯥꯡꯒꯜ ꯃꯥꯡꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯁꯤꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯃꯨꯖꯥꯎ ꯃꯁꯥꯗ ꯐꯥꯎ ꯐꯪꯕ ꯍꯧꯔꯛꯏ꯫ ꯑꯃꯨꯖꯥꯎꯅ ꯇꯧꯔꯤꯕꯁꯤꯅ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯁꯤꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯃꯥꯅ ꯂꯥꯞꯅ ꯎꯒꯗꯕ ꯃꯐꯝꯗꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯑꯃꯨꯖꯥꯎꯅ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯄꯥꯞꯀꯤ ꯃꯍꯩ ꯐꯣꯟꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯋꯥꯕꯗ ꯇꯥꯒꯗꯣꯔꯦ꯫ ꯑꯃꯥꯏꯕꯗꯨꯒꯤ ꯃꯥꯒꯤ ꯀꯜꯂꯕ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯃꯥꯒꯤ ꯁꯥꯔꯣꯏꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯖꯥꯎꯅ ꯂꯥꯞꯇꯛꯅ ꯃꯥꯅ ꯃꯁꯤ ꯑꯃꯗ ꯂꯥꯏ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯇꯝꯒ ꯁꯥꯗꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯀꯌꯥꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯖꯥꯎꯕꯨ ꯅꯝꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯥꯠꯅꯅꯕ ꯇꯧꯈ꯭ꯔꯦ꯫ ꯃꯥꯏꯊꯤꯕ ꯅꯪꯂꯕ ꯃꯄꯥꯡꯒꯜ ꯀꯔꯤꯃꯠꯇ ꯌꯥꯎꯔꯛꯇ꯭ꯔꯕꯗ ꯑꯃꯨꯖꯥꯎ ꯂꯤꯟꯅ ꯃꯈꯨꯟ ꯆꯠꯂꯝꯗꯥꯏ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯇꯧꯁꯤꯜꯂꯛꯂꯦ꯫ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯦ꯫ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯂꯒ ꯂꯥꯛꯂꯦ꯫ ꯑꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯇꯥꯔꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗꯗꯤ ꯕꯤꯃꯣꯜ ꯑꯁꯤ ꯋꯥꯟꯊꯈ꯭ꯔꯕꯅꯤ꯫ ꯕꯤꯃꯣꯜꯒꯤ ꯃꯃꯥꯁꯨ ꯃꯆꯥꯅ ꯋꯥꯟꯊꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯈꯠꯇꯨꯅ ꯀꯞꯂꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯔꯤ, ꯏꯃꯥ, ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ, ꯀꯤꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕ ꯂꯥꯛꯂꯕꯅꯤ꯫ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯁꯤꯒꯤ ꯃꯤꯐꯝꯇ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯕꯅꯤ, ꯃꯤꯑꯣꯏ ꯀꯌꯥ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ꯫ ꯍꯦ ꯅꯨꯄꯥ, ꯅꯪꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯎ, ꯂꯣꯏꯅ ꯇꯝꯊꯣꯛꯎ ꯍꯥꯏꯗꯨꯅ ꯂꯤꯍꯜꯂꯝꯃꯤ꯫ ꯃꯥꯅ ꯍꯥꯠꯈꯤꯕꯗ ꯃꯤ 3 ꯁꯨꯔꯝꯂꯦ꯫ ꯑꯗꯨꯒ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤꯗꯨꯁꯨ ꯃꯥꯅ ꯂꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯔꯠ, ꯕꯤꯃꯣꯜ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯗꯣ ꯆꯥꯕ ꯊꯛꯄ ꯈꯔ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯑꯅꯤ ꯆꯠꯂꯨꯕꯖꯥꯠꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯥꯀꯨꯃꯥꯔꯗꯒꯤ ꯂꯨꯄꯥ 1,000 ꯈꯔ ꯍꯦꯟꯅ ꯆꯥꯊꯣꯛꯂꯒ ꯁꯣꯠꯀꯦ ꯍꯥꯏꯔꯨꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯀꯨꯃꯥꯔꯅꯗꯤ ꯄꯩꯁꯥꯗꯨ ꯌꯥꯝꯅ ꯌꯥꯝꯃꯜꯂꯤ꯫ ꯅꯪꯗꯤ ꯍꯥꯟꯅ ꯁꯛꯈꯪꯕꯁꯨ ꯅꯠꯇꯦ, 100-200 ꯁꯣꯠꯄꯗꯤ ꯑꯗꯨ ꯃꯉꯥꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯁꯣꯠꯄꯗꯤ ꯁꯣꯠꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯅꯕꯗ ꯈꯔ ꯉꯪꯈꯠꯅꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯈꯔ ꯌꯥꯎꯈꯤꯕꯖꯥꯠꯅꯤ꯫ ꯑꯃꯨꯖꯥꯎꯒ ꯄꯨꯜꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯗꯤ ꯄꯩꯁꯥ ꯄꯤꯈꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤꯗꯤ ꯄꯩꯁꯥ ꯄꯤꯔꯛꯄꯖꯥꯠꯅꯤ ꯑꯃꯨꯖꯥꯎꯅ ꯑꯁꯣꯝꯗ ꯂꯣꯟꯅ ꯉꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯑꯗꯨꯝꯅ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯈꯤꯕ, ꯑꯃꯨꯖꯥꯎꯅ ꯈꯔ ꯏꯀꯥꯏꯈꯤꯕ, ꯅꯨꯡꯉꯥꯏꯈꯤꯗꯕꯗꯨꯒꯤ ꯃꯍꯩꯅ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯃꯍꯩ ꯑꯗꯣ ꯃꯥꯅ ꯎꯠꯂꯤꯕꯅꯤ꯫ ꯑꯃꯨꯖꯥꯎ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯆꯣꯞꯄ, ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯂꯒ ꯄꯩꯁꯥꯗꯨ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯁꯤꯡꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯒꯨꯝꯕ ꯃꯍꯩ ꯊꯥꯖꯤꯜꯂꯒ ꯃꯤ ꯉꯥꯎꯍꯟꯕ ꯌꯥꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯁꯤꯃꯛꯁꯨ ꯑꯃꯥꯏꯕꯁꯤꯗ ꯃꯥꯅ ꯊꯥꯖꯤꯟꯅꯕ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯍꯩ ꯊꯥꯖꯤꯟꯅꯕ ꯃꯥꯅ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯁꯣꯟꯗꯨꯅ ꯁꯥꯔꯣꯏ ꯊꯥꯔꯛꯄ ꯃꯇꯝꯗ ꯃꯁꯨ ꯅꯨꯄꯤꯗꯨꯅ ꯈꯪꯂꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥꯁꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯇꯥꯅꯕ ꯈꯪꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ, ꯂꯤꯔꯝꯃꯤ꯫
ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯃꯣꯜ ꯃꯃꯥꯁꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯁꯔꯠꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯁꯔꯠꯀꯤ ꯀꯀꯥꯗꯨꯒꯤ ꯋꯥꯔꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯥꯔꯛꯏ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯁꯥꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯄꯩꯁꯥ ꯄꯨꯈ꯭ꯔꯒ ꯄꯩꯁꯥ ꯁꯤꯅꯤꯡꯗꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯧꯕꯒꯤ ꯋꯥꯔꯤꯁꯤꯡ ꯂꯤꯔꯛꯄ ꯕꯤꯃꯣꯜꯕꯨꯁꯨ ꯂꯨꯄꯥ 3,000 ꯑꯗꯨ ꯄꯨꯈ꯭ꯔꯒ ꯁꯤꯡꯅꯤꯡꯗꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯇꯧꯕꯒꯤ ꯋꯥꯔꯤ ꯀꯌꯥꯁꯦ ꯍꯧꯖꯤꯛꯇꯤ ꯃꯁꯥꯅ ꯃꯔꯥꯜ ꯂꯩꯔꯕꯅꯤ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯎꯕꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯩ ꯍꯧꯔꯕꯅꯤ ꯃꯔꯥꯟꯅ ꯃꯄꯣꯠ ꯐꯥꯔꯕ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯔꯠꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯦꯛꯁꯤꯜꯂꯛꯇꯨꯅ ꯄꯥꯏꯔꯝꯕ ꯄꯣꯠ ꯑꯃꯅ ꯊꯥꯅꯕ ꯇꯧꯏ ꯑꯃꯥꯏꯕꯁꯤꯅ ꯈꯥꯝꯃꯤ ꯑꯗꯨ ꯇꯧꯒꯅꯨ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯒ ꯑꯩꯈꯣꯏꯅ ꯃꯤ ꯍꯥꯠꯂꯨꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯑꯗꯨꯕꯨ ꯍꯤꯡꯅ ꯃꯍꯥꯛ ꯑꯁꯦ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯍꯜꯂꯒꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯉꯝꯕ ꯃꯍꯩ ꯑꯗꯣ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯃꯍꯩ ꯁꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯕꯤꯃꯣꯜꯁꯦ ꯋꯥꯟꯊꯔꯛꯂꯤꯕꯁꯤ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯇꯥꯍꯜꯂꯛꯏ ꯕꯤꯃꯣꯜ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎ ꯑꯁꯤꯕꯨꯗꯤ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯜꯂꯒ ꯊꯝꯈ꯭ꯔꯕꯅꯤ ꯕꯤꯃꯣꯜꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯇꯨꯡꯗ ꯕꯤꯃꯣꯜꯒꯤ ꯃꯃꯥꯁꯤꯗ ꯃꯆꯥꯁꯦ ꯌꯨꯝꯗ ꯄꯨꯔꯨꯅꯕ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕꯁꯦ ꯑꯃꯥꯏꯕꯁꯤꯒ ꯁꯔꯠꯀ ꯃꯈꯣꯏ ꯑꯅꯤꯗ ꯃꯉꯥꯏꯔꯦ ꯑꯃꯥꯏꯕꯁꯤꯒꯤ ꯀꯜꯂꯕ ꯃꯍꯩ ꯀꯌꯥ ꯑꯃꯒꯤ ꯃꯇꯦꯡꯅ ꯃꯥꯅ ꯃꯤ ꯍꯥꯠꯈꯤꯕ ꯃꯥꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯔꯥ ꯇꯝꯕꯤꯕ ꯄꯥꯎꯈꯨꯝ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯁꯦ ꯍꯤꯡꯕ ꯇꯥꯔꯕꯁꯨ ꯍꯤꯡꯕꯗ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯕ ꯍꯤꯡꯂꯤ ꯍꯥꯏꯕꯇ ꯃꯉꯥꯏꯔꯕ ꯃꯈꯣꯡ ꯃꯈꯨꯠ ꯂꯦꯡ-ꯑꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯕ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯍꯩ ꯑꯃꯗꯤ ꯃꯥꯅꯁꯨ ꯁꯔꯣꯏ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯑꯗꯨꯃꯛ ꯇꯥꯍꯜꯂꯒ ꯊꯜꯂꯝꯃꯤ ꯃꯥꯒꯤ ꯄꯨꯜꯂꯤꯕ ꯈꯣꯡꯈꯨꯠ ꯑꯗꯣ ꯁꯔꯣꯏꯁꯤꯡ ꯑꯗꯨꯅ ꯅꯝꯍꯜꯂꯛꯂꯕ ꯃꯇꯝꯗ ꯁꯔꯠ ꯑꯃꯗꯤ ꯑꯃꯥꯏꯕꯁꯤꯅ ꯍꯦꯛꯇꯣꯛꯄꯤꯔꯝꯂꯦ ꯑꯗꯨꯒ ꯁꯔꯠ ꯑꯃꯗꯤ ꯑꯃꯥꯏꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯥꯡꯅꯕ ꯍꯣꯠꯅꯕ ꯑꯃꯥꯏꯕ ꯑꯃꯨꯖꯥꯎ ꯉꯁꯤꯗꯤ ꯍꯤꯡꯂꯤ ꯍꯥꯏꯕꯇ ꯃꯉꯥꯏꯔꯦ ꯃꯍꯥꯛ ꯑꯉꯥꯎꯕꯒꯨꯝ ꯑꯣꯏꯔꯦ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯃꯥꯕꯨ ꯌꯦꯡꯕꯤꯅꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯆꯥꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯃꯥꯅ ꯇꯧꯖꯔꯨꯕ ꯃꯤ ꯍꯥꯠꯂꯨꯕ ꯐꯠꯇꯕ ꯃꯍꯩ ꯀꯌꯥꯗꯨꯒꯤ ꯃꯍꯩꯐꯣꯟꯅꯤ ꯃꯥꯅ ꯐꯪꯂꯤꯕ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯕꯤꯃꯣꯜ ꯃꯍꯧꯁꯥꯒꯨꯝ ꯋꯥꯈꯜ ꯇꯥꯔꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯖꯅ ꯌꯥꯔꯔꯦ ꯁꯔꯠ ꯑꯃꯗꯤ ꯑꯃꯥꯏꯕ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯧꯈ꯭ꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯃꯃꯨꯠ ꯇꯥꯅ ꯇꯥꯍꯜꯂꯕ ꯂꯤꯔꯕ ꯃꯇꯝꯗ ꯕꯤꯃꯣꯜꯁꯨ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏꯇꯦ ꯑꯃꯔꯣꯝꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯝꯃꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈ꯭ꯔꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯃꯥ ꯂꯩꯖꯗ꯭ꯔꯕꯤ ꯃꯄꯥꯅ ꯃꯆꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯋꯥꯅ ꯁꯨꯖꯔꯤꯕꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯈꯨꯟ ꯃꯆꯥꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯗꯃꯛ ꯈꯟꯕꯗ ꯃꯥꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯍꯥꯛ ꯑꯗꯨꯝ ꯀꯞꯄꯤ ꯑꯃꯥꯏꯕꯁꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯒꯅꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯇꯧꯕ ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯗ ꯆꯪꯂꯒ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯕꯁꯤꯡ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯂꯕ ꯃꯇꯝꯗ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯔꯦ ꯃꯃꯥꯡꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯍꯦꯛ ꯁꯤꯈ꯭ꯔꯕ ꯃꯇꯝꯗ ꯑꯀꯤꯕ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯌꯥꯝꯅ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯀꯤꯍꯟꯕ ꯑꯃꯗꯤ ꯁꯥꯊꯤꯕ ꯀꯌꯥ ꯑꯃ ꯃꯪꯂꯥꯟꯗ ꯎꯍꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯪꯂꯥꯟꯗꯗꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯏ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯦ ꯀꯗꯥꯏꯗꯅꯣꯃ ꯆꯠꯀꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯪꯂꯥꯟ ꯑꯁꯤꯗ ꯎꯔꯦ ꯃꯇꯝ ꯑꯁꯤꯗ ꯕꯤꯃꯣꯜꯅ ꯍꯥꯏꯔꯝꯃꯤ ꯀꯀꯥꯒꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯈꯥꯛꯂꯦ ꯅꯪꯅ ꯄꯥꯝꯖꯕ ꯌꯦꯟ ꯑꯇꯥꯎꯕꯁꯨ ꯑꯩꯅ ꯄꯨꯔꯛꯄꯅꯤ ꯁꯦ ꯑꯁꯤ ꯆꯥꯔꯨ ꯂꯥꯛꯑꯣ ꯁꯦ ꯂꯧ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯤ ꯃꯥꯅ ꯀꯀꯥ ꯍꯥꯏꯗꯨꯅꯁꯨ ꯀꯧꯖꯕ ꯉꯝꯗ ꯃꯥꯒꯤ ꯂꯨꯃꯥꯡ ꯇꯥꯔꯛꯄ ꯁꯝ ꯖ꯭ꯋꯥꯏ ꯂꯥꯎꯕ ꯃꯁꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯄꯛꯄ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯕꯤꯃꯣꯜꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯕꯤꯃꯣꯜꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯄꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯧ ꯍꯥꯏꯕ ꯌꯥꯗꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯂꯥꯞꯊꯣꯛꯏ ꯕꯤꯃꯣꯜꯅ ꯃꯥꯕꯨ ꯇꯥꯟꯅꯩ ꯑꯗꯨꯒ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯕꯨ ꯁꯦ ꯀꯀꯥꯅ ꯄꯤꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯅꯪ ꯆꯥꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯅꯪ ꯂꯧꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗꯤ ꯑꯗꯨꯝ ꯂꯥꯞꯊꯣꯛꯈꯤ ꯀꯣꯟꯅꯊꯪꯗꯗꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯂꯝꯕꯤ ꯐꯥꯎꯕ ꯈꯪꯗꯕ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯄꯨꯝꯃꯝꯕ ꯃꯔꯛ ꯑꯃꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤꯁꯦ ꯇꯞꯅ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤ ꯑꯁꯨꯝꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯂꯩꯆꯤꯟ ꯃꯔꯛ ꯑꯃꯗ ꯃꯍꯥꯛꯁꯦ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯤꯃꯣꯜꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯕꯤꯃꯣꯜꯒꯤ ꯅꯥꯀꯣꯡꯅ ꯇꯥꯍꯧꯈꯤ ꯀꯀꯥ ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤꯌꯦ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯕꯤꯃꯣꯜ ꯇꯥꯍꯧꯈꯤ ꯑꯗꯨꯝꯅ ꯍꯥꯏꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯕꯤꯃꯣꯜ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯀꯥꯒꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯏ
ꯐꯛꯂꯥꯡ ꯑꯀꯣꯏꯕꯅ ꯈꯥꯖꯤꯜꯂꯤꯕ ꯃꯥꯒꯤ ꯀꯥ ꯑꯁꯤꯗ ꯃꯥꯅ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯃꯪ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯡꯗꯗꯤ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯎꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯪ ꯑꯁꯤꯗꯅ ꯎꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯕꯤꯃꯣꯜ ꯑꯁꯤ ꯀꯞꯈꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯃꯣꯜꯅ ꯇꯥꯍꯧꯕ ꯋꯥꯍꯩ ꯑꯃꯗꯤ ꯂꯩ꯫ ꯀꯀꯥ ꯑꯩ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅꯤ꯫ ꯕꯤꯃꯣꯜꯅ ꯇꯞꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯅꯪ ꯁꯣꯏꯗꯅ ꯇꯥꯏꯕꯪꯗ ꯂꯥꯛꯈꯣ꯫ ꯇꯥꯏꯕꯪ ꯂꯤꯂꯥ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯅꯈꯣ ꯊꯝꯕꯥꯜ ꯇꯣꯝꯕꯤ꯫ ꯅꯪꯒꯤ ꯀꯀꯥ ꯀꯀꯥ ꯅꯨꯡꯁꯤꯅ ꯀꯧꯕ, ꯑꯩꯅ ꯂꯥꯛꯄ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯌꯦꯜ ꯑꯇꯥꯎꯕ ꯄꯤꯌꯨ ꯍꯥꯏꯕ ꯅꯪꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯗꯣ ꯀꯀꯥꯒꯤ ꯅꯥꯀꯣꯡ ꯉꯁꯤꯁꯨ ꯅꯤꯜꯂꯔꯤ꯫ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯣ, ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯣ꯫ ꯑꯩꯅ ꯅꯨꯄꯤ ꯊꯤꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯛꯈꯣ ꯍꯥꯏꯗꯨꯅ ꯕꯤꯃꯣꯜꯅ ꯁꯣꯟꯅ ꯀꯞꯆꯈꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯄꯗ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯁꯨ ꯋꯥꯔꯤꯁꯤ ꯇꯥꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫